lấy nâng ừ. Gà đi lấy ấy biscuit về cái nó rồi nâng xé liu đấy cái đồ đi bay ơi biscuit vào rồi đây xé lo hey xé lo à xé lo xé lo xé lo cái gì đi nào đi bay খোলা 10 টাকা বিস্কুট এটা দিও শুন 10 টাকা বিস্কুট এটা দিও Sudah lagi cani ni sekali tu. Oh, lali nak kau. Napa pida kena kau lagi sekali ye. Ima. Sekali. Sekali. Aku mobile dah ada he, macam. Yang saya, tu. Son. Eh ya, biskut ada ni, chanla macam ni biskut ada ni, tu hujung ni. Jom. Ambil ke kau je. Salah. Salah. Au, chao. Yang chao. Cái light cáp này thì sao thế? Chơi chưa? Đây. Mày ra đi. Ấy của mấy lạc thế cái nó nè. Biết ra đấy của mình chứ. Jerum kayak apa lu sih? Proportional. No proportional. Egi angam bani tu je. Proportional thôi. Sao? Mày em gimi để tu, udah ica mata ni sini ica mata ni, ni sini. Korea celi. Aja. Sao? Cái này có mấy lạc thì không thể nữa. Tốt chứ.
수술이. Đi, rồi. Nhà tôi chăn nuôi mà này đấy thì kìa. Rồi, tắm đi, thế nào? Đi. Thế nào? Ra đây. Xa ra đây, tôi xa ra đây. Hello. Hello đi. Thôi là. Hui. Thôi là. Hello. Ra mi đây. 나만 타오르지가, 타오르지가, hello, không, hello, hello, ở đây bà like, tôi vui bên này cô, ok, hello, tôi chơi gần ga, tôi đi chăn đi ba mà lấy được gì cả tôi, rồi bố, đi chăn đi ba này, 아까 잘해. hello, ơi hello. बिस्कुट पैकेट में बेच रहे पैकेट बिस्कुट चार मांग रहे हैं क्या व्यवहार होती नहीं तू यूं व्यवहार फटते चीजें हेलो हेलो नहीं हेलो बिस्कुट पैकेट में जातो करे तो बिस्कुट पैकेट में जातो गया तो कि चेन की बात अन्य से क्या फटती व्यवहार फटता बना अन्य से तो यूं हेलो hello đi, hui, hello, bé bắt phát từ trong anh đi bé bắt jam phát tâm anh đi từ trong, yang lupa, nacan lupa, anh đi sẽ jam bé bắt phát từ trong nacan anh đi can lupa anh đi sẽ bé bắt jam phát từ, bé bắt phát từ trong, biscuit packet mà cha chắc là mang rồi. hello hola bé ba tự hello bé ba kia phát tiền tu bé ba phát tập na ni se amma se lai amma tu ada mo lai de bé ba phát tập amma tu ada kare sa ta kare ada sa dukan ni amma se sa ada kare se lai da amma tu oi hello hola Jauh cakap Nan ni pa na cani pa na cani ai cani pa tu saya lagi di cani pa mak. Hello hello. Bebas foto mana ni sih? Ije ganga kai jang tage. Ije ganga ai gel bida lai fast kre ai gel bida fast kre comment lai nang gi ngasi gi fast comment ni nang na. Hello. मालिक को है नहीं है काम लेती है दिल मेरा दिल तू मेरी जान I love my darling comment mà khá là ít là ít khang để chứ ngang comment mà thật đâu này comment chắc u đấy he comment mà thật đâu lại cái này thật đâu mà gì nghe chứ ngang lại đi comment mà thật đâu gì nghe comment chắc u đấy có oh lại comment lại ini lupa ngacaba loida ngay di he habak kalau sentri ko KMC no lupa di oh ok chắc còn gai ghi giang thì cái giang nó không thì ta
comment lại yare. Ichi gangana kare ba, ichi gangan inopa nga chaba loi tata ngai o nga thong masai ba, okay. Okay, Karim kai de. Ai chak cha diri ichi. Ai mi jing ai mi kana la ke jing ni ma, ichi ganga kana la ke kana na la ke ge bi jing ni na jing isi. Ate Karim na te da kana la ko jing ni. Support to ba se video da kara ngata la ga like da na to tapa mi jing ni jing ni na jing isi. Ai ti mai angi video da kara full watch to jing ni ko. Nuka mina igi video jengma jengna dekhang de idi full watch to na jeng ni aina igi video jengma jengna dekhang de Sila. rồi ba cả nó gây bụi ba Aku kadang mereka mereka. hai tu sao rồi ngang cái sốt phun cái này Mereka sana kita demi. Gue sana itu. Oke itu. sốt phun cái gì đó Aina jadi mau kuda pulai ba, rajin lagi pai. Jadi mau kuda kadang hai. sốt phun cái gì đó ra rồi Jadi mau kuda karena saya tahu ini dah loi thar, suka thar itu ya kali thar berarti itu hai itu thar itu. Cina ni jam kah ini. Jadi mau kuda saninya wujud kadang hai itu kan dua kilo. jangan gaya igi LB kenapa lah waktu ini Ila pore. Ije ganga le ribo komen ma tharo Pore, apa? Silo. Kit lagi deh sih kak. batara ke kalma lo ke kela kara deri mi ma lo Jadi Ije ganga komen thare na ko ije ganga komen ba ke ina lupa video da yamna sangba hoina hengba wa bani guna aidi ini lupa video da yamna sangba hoina yengba wa bani aduna aidi tinna tawi adu kana bro ise ganga video sangbra tin bra video ni ko adu bu ise ganga na migi video to gra full watch to bra to dra adu dekhang ne ko ise ganga video na ise ganga khoi gi video di full watch to bro adu ni nang ise ise ganga sang na video thang le sang na watch time phang ne adu di mina jengning adi jang mina full watch to di video de kra watch time phang ne du ga gi mina jeng di nang gi kra minute ama jenga video to kra loisalaga jeng bode di khang dire ko koi di kra video jenga ni sang na video jengi iche oichunu jaha oichunu di jaha kra youtube pa jaha oichunu di kra khai khang na ma mi de loi na video full watch wi adu de khang de ai di kra ai gi video jengba de du khang de du ga gi aina jengma ma dam de video loi full watch to ga iche na kai to ino na kai to ina di full watch to no jengi du full watch to bodo na watch time jam phang bani adu ni mari iche gi chuna te ato bogi jao chunu ai gi chunu jao chunu video full watch to de watch time jam phangi adu dani video ngatang jenga ga ai ra nung siri ai na to ba thado lak ko du video jenga ga watch time phang de
Ware. Ceng ngai kai hai dino migi video so cengi migi LB cengi focus ya mata to dani focus to ngai dia mata to da ba video da focus to gedi video da focus to ta ba LB da focus to gedi LB da focus to ta ba LB degi watch time LB degi kare mi phang do aduna nangi video jeng bra jeng da du khang de ko adu bu video da di kare jam focus to ta ba isa gi video chenu mi gi video chenu isa gi video do nuti gi thangat pa oi ba ta ba isa gi video thangalaga mina jeng du mina khang du ni mina jeng da mai na video nangi video do kam koi na pam le mina mai na kare viral lo du ge LB to raga LB tha raga LB changa ga gi video viral lo ro ya ba mina kare che kang ga video do mina jeng ga video do kare nung sira ga mina lak tu ni nung sira de mina kamai lak tu ge LB de khoi khang na ba khara mayam lak ani ko do gi iche kang ga gi video do public na nung sina ta nung siba ta ba public na nung sira di kare video kumai video kare viral ta do ge kumai na video do view ka do ge aduni oi bai cái đó hotspot on tôi 5 minute sanadi adum hayu haynu hoi adu ya taba adu inon pa egi oinadi loina yengi hoi followers video da focus toro ga video da mina pa aina jeng du ne atoba public na jeng so video do nungsie nungai haina chatu atoba public na jeng du ne du aina jeng du ne atoba jeng du ni aisu kare video thangat panina mina jengaga public na jengduni aba channel pai mina jengaga kanim kana de channel pai mina di loi jengduni du channel pai do mina jengaga video to kare baile chatu ni mina video to kare jengaga mina kare view ka duni akho isen na jengaga video to kare baile ke kari view ka duni aba to bana jengaga video to kare nung siraga video to kare mina jengaga video to view ka duni tro akoi na kare video akoi mi manga taruk na kare LB to roga mi manga taruk na video jenga kai no view ka do adu so khang mata video to phajaba ta video to kare mi na kare nungsiba ki kare video sema ta barni mi na pama video sem ta mani akoi isen di akoi sum video jenga ni adu akoi kare video to on to roga full watch to re na video thaja laga tham garani no kai public na jengma ma thau tai ba public ki mathak ta ni video ai se public na jeng de video view kai ka do ge public ki mathak ta leria ba koi na kare koi na channel pa ise public na nung siba ma hota ba public na nung si de koi video de kai ka doge Krishna kanta good evening de ga thoi na ha de ga khomena ai for like itaw itaw su lại thank you itaw de ga thoi na like dan thank you thoi kari jang cha ge thoi sana kari jang cha ge थोई सना की वीडियो से लागते के दौरागे थोई सना वीडियो थांगलो थोई सना वीडियो थांगाता दिमी ना कमाय खांग दोगे वीडियो थांगलो एलबी चंगा करे सब्सक्राइब नहीं रगा करी काना दोगे वीडियो थांगला वीडियो की करे पब्लिक लाग पतो ना नंगी बेस नी नंगी मथंगी वीडियो समुई ना करे ngai दो नी एलबी चंगा एलबी दिगे सब्सक्राइब रगा नंगी वीडियो लागता नहीं करी काना के नंगी वीडियो तो करे मीना करे नंगी वीडियो ngasi थांगलागा नेक्स्ट वीडियो तो करे कई थांगातुनो आइनो मीना करे ngai lai दुनिया बादु तो अदु नि मथौ ताइ से करे YouTube हाइ से वीडियो थांगत दि सब्सक्राइबर सु कारो WhatsApp सु कारो करीम कारो मैम खंग तो खरे ओना हंगवै सुम हाइबिरगे को आइना अखंग बदे सुम हाइबिरगे खंग बदे हाइबिंग मोय मैम ना खंग बदो वै सुम हाइरके आइसु मोनेटाइज तोरबनी ना आइसु चै चैनल चै हम फारे को मोनेटाइज तो बो मांगदा अदु वैना अखंग बदो मैम सुम हाइरके खंग बदे हाइ ngमरोय अदु वो नॉलेज आई पी के मैम द करे को माइना कै तो बदो नॉलेज कर पी बंग हम बाकी तो माइना टेक्निकल टाइप ते ने चैनल मा हांनी को टेक्निकल गी चैनल मा हांनी अदु वै मथंग द खंग दे मथंग द हांगब्रा जांगब्रा खंग दे अदु मैम दसु हाइरो को आइना
ꯑꯩꯅ ꯉꯝꯕ ꯆꯦꯅꯦꯜ ꯑꯩ ꯇꯦꯛꯅꯤꯀꯦꯜ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯦꯅ ꯈꯜꯂꯤꯅꯤꯀꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯃꯌꯥꯝ ꯈꯪꯗꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯩꯗꯤ ꯀꯔꯤ ꯑꯇꯣꯞꯄ ꯇꯦꯛꯅꯤꯀꯦꯜ ꯇꯥꯏꯞꯇ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯦ ꯈꯜꯂꯤꯅꯤ ꯃꯤꯒꯤ ꯈꯪꯕ ꯑꯅꯧꯕ ꯌꯨꯇꯨꯕꯔ ꯄꯥꯏꯕ ꯃꯌꯥꯝꯅ ꯈꯪꯕ ꯄꯣꯠꯇꯣ ꯑꯩꯅ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯑꯗꯨꯗꯣ ꯑꯩ ꯇꯦꯛꯅꯤꯀꯦꯜ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯒꯦꯅ ꯈꯜꯂꯤꯅꯤꯀꯣ ꯑꯗꯨ ꯈꯪꯗꯦ ꯃꯇꯝ ꯂꯥꯛꯑꯒ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯗꯤ ꯑꯩ ꯇꯧꯕ ꯉꯝꯒꯅꯤ ꯑꯗꯨꯗꯣ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯨꯗꯣ ꯀꯅꯥ ꯀꯅꯥ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯀꯣꯃꯦꯟꯁꯦ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯀꯣꯃꯦꯟ ꯅꯦꯠꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯥ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦꯒꯤ ꯑꯩꯒꯤ ꯁꯃꯥ ꯂꯥꯏꯗꯟ ꯍꯣꯜꯂꯥ ꯍꯣꯜꯂꯥ ꯀꯩꯅꯣ ꯍꯣꯜꯂꯥ ꯍꯥꯏꯁꯤꯕꯨ ꯗꯥꯔꯁꯦ ꯏꯔꯣꯝꯕ ꯆꯥꯏ ꯋꯥꯔꯁꯦ ꯁꯥꯏ ꯕ꯭ꯔꯣ ꯑꯗꯨꯗꯩ ꯅꯣ ꯒꯣ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣ ꯏꯟꯇꯔꯅꯦꯠ ꯅꯥꯗꯦ ꯃꯤ ꯕꯥꯏ ꯀꯔꯦ ꯀꯩ ꯍꯥꯏꯁꯦ ꯒꯗꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯨꯀꯤꯔ ꯈꯪꯗꯦ ꯃꯣꯅꯤꯅ ꯀꯔꯤꯕ ꯂꯥꯏꯛ ꯑꯗꯒꯤ ꯒꯪꯒꯥꯅ ꯅꯨꯄꯥ ꯑꯣꯀꯦ ꯍꯣꯏꯗ ꯁꯃꯅ ꯒꯪꯒꯥ ꯋꯥꯁꯅ ꯕꯣꯔꯣ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯑꯦ ꯅꯣꯏ ꯃꯌꯥꯝ ꯂꯥꯛꯑꯃꯤꯅꯦ ꯑꯩꯒꯤ ꯈꯔ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩ ꯅꯦꯠꯁꯦ ꯀꯩꯅꯣ ꯑꯩꯅ ꯈꯔ ꯃꯤ ꯀꯣꯃꯦꯟ ꯂꯥꯛꯇꯦꯅ ꯀꯣꯃꯦꯟꯒ ꯄꯥꯗꯦ ꯕꯦꯔꯥ ꯇꯥꯔꯦ ꯑꯩꯒꯤ ꯑꯦꯜꯕꯤꯁꯤ ꯕꯥꯏ ꯍꯥꯏꯅ ꯃꯅꯤꯅ ꯒꯪꯒꯥ ꯑꯦꯜꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯉꯁꯤ ꯍꯥꯏꯗꯨꯒ ꯉꯟꯅ ꯃꯣꯅꯤ ꯈꯣꯝꯖꯩ ꯑꯗꯨꯒ ꯃꯅꯤꯅ ꯕꯥꯏ ꯆꯥꯛ ꯆꯥꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯋꯦꯔꯁꯤ ꯑꯗꯨꯒ ꯋꯦꯔꯁꯤꯅ ꯒꯪꯒꯥꯅꯤ ꯁꯤꯖ ꯈꯣꯝꯖꯔꯤ ꯑꯗꯨꯒ ꯉꯟꯅ ꯃꯣꯅꯤ ꯈꯣꯝꯖꯔꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯅꯥꯏꯛ ꯀꯔꯤ ꯅꯥꯏꯟ ꯂꯥꯏꯛ ꯒꯤꯌꯥꯅ ꯍꯥꯏꯃꯛꯇꯒꯤ ꯆꯥꯗ꯭ꯔꯤ ꯚꯥꯏ ꯑꯗꯨꯒ ꯋꯥꯁꯤꯅ ꯈꯨꯃꯟ ꯕ꯭ꯔꯣ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯅ ꯃꯣꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯣꯅꯤꯅ ꯀꯣꯃꯦꯟ ꯍꯥꯏ ꯑꯗꯨꯒ ꯃꯣꯅꯤꯅ ꯀꯔꯤ ꯒꯪꯒꯥ ꯍꯦꯡꯗꯤ ꯑꯦꯜꯕꯤ ꯋꯥꯁ ꯃꯣꯅꯤ ꯁꯤꯁꯇꯔ ꯈꯣꯝꯖꯔꯤ ꯗꯤꯌꯥ ꯁꯤꯁꯇꯔ ꯈꯣꯝꯖꯔꯤ ꯗꯤꯌꯥ ꯆꯥꯛ ꯆꯥꯔꯕ ꯗꯤꯌꯥ ꯆꯥꯛ ꯆꯥꯅꯕꯒꯤ ꯚꯤꯗꯤꯑꯣꯗ ꯅꯪ ꯌꯥꯝ ꯐꯖꯩꯀꯣ ꯑꯣ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯋꯥꯔꯁꯤꯁ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯦ ꯈꯨꯃꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯅꯤ ꯌꯥꯏ ꯑꯣꯀꯦ ꯑꯗꯨꯒ ꯒꯪꯒꯥꯅ ꯀꯔꯤꯕ ꯗꯤꯌꯥ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯋꯦꯔꯁꯤ ꯍꯥꯏ ꯑꯗꯨꯒ ꯋꯦꯔꯁꯤꯅ ꯂꯥꯏ ꯍꯣꯁ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯈ꯭ꯔꯦ ꯅꯦꯠꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯩꯁꯨ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒꯤ ꯈꯨꯃꯟꯅ ꯀꯔꯤꯗꯤꯌꯥ ꯌꯦꯡꯂꯛꯀꯦ ꯑꯗꯨꯒꯤ ꯒꯪꯒꯥꯅ ꯃꯣꯅꯤ ꯌꯦꯡꯒꯦ ꯑꯗꯨꯒꯤ ꯗꯤꯌꯥꯅ ꯀꯔꯤꯕ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯛꯂꯣ ꯀꯔꯝꯕ ꯚꯤꯗꯤꯑꯣꯅꯣ ꯗꯤꯌꯥ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯤꯀꯣ ꯑꯣꯟꯗꯒ ꯍꯥꯏꯔꯛꯀꯅꯨꯀꯣ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯒ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯑꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯒ ꯍꯥꯏꯔꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯁꯤꯖꯔꯅꯤꯀꯣ ꯅꯣꯏ ꯑꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯀ ꯍꯥꯏꯔꯛꯀꯅꯨ ꯁꯤꯖꯅꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯃꯅꯤ ꯍꯥꯏ ꯑꯗꯨꯒ ꯃꯅꯤꯅ ꯀꯔꯤ ꯕꯥꯏ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯒꯦ ꯑꯩ ꯃꯊꯦꯜꯗꯤ ꯀꯔꯤ ꯂꯥꯏꯔꯕꯒꯤ ꯃꯆꯥꯒꯤ ꯈꯨꯠꯆꯥ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯈꯪꯗꯦ ꯍꯋꯥꯏ ꯊꯣꯡꯗꯣꯏꯅ ꯏꯔꯨꯝꯕ ꯊꯣꯡꯗꯣꯏꯅ ꯈꯪꯗꯦ ꯑꯣꯟꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯛꯀ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯂꯣꯏ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨꯀ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯔꯛꯑꯣ ꯑꯗꯨ ꯇꯧꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯚꯤꯗꯤꯑꯣꯗꯤ ꯐꯨꯜ ꯋꯥꯁꯅꯤ ꯑꯩꯗꯤ ꯍꯣꯏ ꯍꯣꯏ ꯑꯥꯔꯖꯦ ꯑꯗꯨꯒ ꯑꯥꯔꯖꯦ ꯚꯥꯏ ꯄ꯭ꯔꯦꯡ ꯌꯥꯝ ꯍꯩꯔꯦ ꯍꯥꯏ ꯑꯣ ꯑꯣꯀꯦ ꯑꯩ ꯈꯪꯗꯦꯀꯣ ꯑꯩ ꯗꯤꯌꯥ ꯑꯣꯏꯁꯅꯨ ꯃꯣꯅꯤ ꯑꯣꯏꯁꯅꯨ ꯖꯍꯥ ꯑꯣꯏꯁꯅꯨ ꯑꯩ ꯏꯁ ꯃꯊꯦꯜꯁꯦ ꯍꯥꯎꯔꯦ ꯉꯁꯤ ꯍꯥꯎꯔꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯇꯧꯕ ꯃꯤꯗꯤ ꯑꯩ ꯅꯠꯇꯦꯀꯣ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯇꯧꯗꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯀꯔꯤ ꯑꯣꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣꯗ ꯍꯧꯕꯗꯤ ꯂꯣꯏꯕ ꯚꯤꯗꯤꯑꯣ ꯀꯔꯤ ꯑꯣꯏꯗꯦ ꯀꯔꯤ ꯑꯣꯏꯗꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯊꯥꯕ ꯃꯤꯅꯤ ꯑꯩꯗꯤ ꯑꯗꯨꯒ ꯃꯤꯅ ꯑꯦꯁ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧ ꯑꯗꯨ ꯇꯧ ꯑꯩ ꯑꯗꯨ ꯄꯥꯝꯗꯦ ꯑꯗꯨꯗꯣ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯗꯨꯃꯥꯏꯅ ꯐꯨꯜ ꯋꯥꯁ ꯇꯧꯔꯛꯀꯅꯣꯅ ꯑꯩꯗꯤ ꯀꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯅꯦ ꯅꯦꯠꯀ ꯃꯥꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯦꯠꯇꯗꯤ ꯐꯨꯜ ꯋꯥꯁ ꯇꯧꯔꯣ ꯑꯗꯨ ꯇꯧꯔꯣ ꯑꯩ ꯑꯗꯨꯗ ꯑꯩ ꯌꯥꯝ ꯇꯜꯂꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯃꯤꯅꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩ ꯑꯥꯔꯖꯦꯁꯦ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯅꯣ ꯀꯔꯤ ꯌꯦꯡꯗꯣꯏꯅꯣ ꯃꯤ ꯑꯗꯣ ꯈꯔ ꯃꯤ ꯂꯩꯅꯦ ꯀꯔꯤ ꯍꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯚꯤꯗꯤꯑꯣ ꯀꯔꯤ ꯍꯥꯏ ꯍꯥꯏꯅꯝꯃꯒ ꯀꯦꯟꯈ꯭ꯔꯦ ꯑꯗꯨ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦꯍꯦ ꯑꯩꯈꯣꯏꯗꯤ ꯇꯜꯂꯦ ꯑꯗꯨꯗꯣ
ꯑꯩꯗꯤ ꯗꯥꯏꯔꯦꯛꯅꯤꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯒꯤꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯅ ꯀꯔꯥꯏ ꯁꯥꯎꯕꯁꯨ ꯌꯥꯎꯔꯗꯤ ꯁꯥꯎꯕ ꯀꯔꯤꯝ ꯀꯥꯏꯗꯦ ꯁꯥꯎꯔꯁꯨ ꯀꯔꯤꯝ ꯁꯥꯎꯔꯛꯀꯅꯨ ꯑꯩꯗꯤ ꯚꯤꯗꯤꯑꯣꯗꯩꯗꯤ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯁ ꯇꯧꯔꯤꯀꯣ ꯌꯨꯝꯗ ꯁꯥꯎꯔꯁꯨ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯚꯤꯗꯤꯑꯣ ꯀꯔꯥꯏ ꯁꯤꯡꯖꯨ ꯍꯥꯎꯔꯦ ꯑꯗꯨ ꯍꯥꯎꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯣꯃꯦꯟ ꯇꯧꯗꯦ ꯑꯩꯗꯤ ꯑꯩꯒꯤ ꯀꯣꯃꯦꯟꯇꯤ ꯀꯗꯥꯏ ꯚꯤꯗꯤꯑꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕꯕꯨ ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯣ ꯂꯣꯏ ꯍꯥꯏꯔꯛꯀꯅꯤ ꯑꯩꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯇꯦ ꯃꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯔꯥ ꯊꯥꯖꯕ ꯌꯥꯕ ꯃꯤꯅꯤ ꯑꯩꯗꯤ ꯀꯗꯥꯏ ꯊꯣꯛ ꯇꯥꯛ ꯇꯧꯕ ꯃꯤ ꯅꯠꯇꯦꯀꯣ ꯊꯣꯛ ꯇꯥꯛ ꯇꯧꯕ ꯃꯤ ꯅꯠꯇꯦ ꯂꯥꯏ ꯌꯦꯡꯕꯗ ꯑꯩꯗꯤ ꯁꯞ ꯑꯗꯨꯗꯒꯤ ꯒꯪꯒꯥꯔꯥꯅꯤ ꯇꯧꯔꯛꯀꯦ ꯑꯗꯨꯗꯒꯤ ꯃꯣꯅꯤꯕꯥꯏꯅ ꯃꯅꯤꯗ ꯑꯗꯨꯗꯒꯤ ꯃꯅꯤꯅ ꯀꯔꯤꯕ ꯅꯠꯇꯦ ꯈꯣꯃꯟꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯏꯕꯥꯏꯅ ꯀꯔꯤꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯔꯁꯦ ꯑꯗꯨꯃꯥꯏꯅ ꯈꯣꯃꯦꯟ ꯂꯥꯏꯁꯦ ꯕ꯭ꯂꯨ ꯍꯥꯞꯄꯣ ꯍꯥꯏꯔꯁꯦ ꯏꯅꯥꯎꯅꯨꯄꯥ ꯈꯨꯃꯟ ꯂꯥꯏꯁꯦ ꯀꯔꯤ ꯏꯆꯦ ꯒꯪꯒꯥꯔꯥꯅꯤ ꯈꯨꯃꯦꯟꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯏꯇꯥꯎ ꯑꯩꯒꯤ ꯏꯇꯥꯎ ꯑꯩꯒꯤ ꯀꯔꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯏꯇꯥꯎ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯁꯤꯁꯦ ꯇꯧꯔꯛꯀꯅꯤ ꯅꯉꯣꯟꯗ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯀꯔꯤꯝ ꯆꯤꯟꯗꯗꯨꯅ ꯃꯥ ꯇꯧꯔꯛꯀꯅꯤ ꯑꯩꯒꯤ ꯏꯇꯥꯎꯅꯦꯕ ꯑꯩꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯥꯎꯅꯤ ꯏꯆꯦꯍꯣꯏꯒꯤ ꯈꯨꯟꯒꯤ ꯃꯤꯅꯦ ꯃꯥꯁꯨ ꯑꯩꯅ ꯑꯁꯥꯝꯗ ꯂꯩꯕꯅꯤ ꯃꯥꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯃꯥꯁꯦ ꯂꯨꯅ ꯇꯤꯟꯅꯕ ꯏꯇꯥꯎꯅꯤ ꯃꯥꯗꯣ ꯇꯧꯔꯛꯀꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯃꯥ ꯇꯧꯔꯛꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯏꯆꯦ ꯒꯪꯒꯥ ꯃꯥ ꯇꯧꯔꯛꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯅ ꯃꯥꯗ ꯑꯩ ꯅꯩꯒꯦ ꯑꯩꯅ ꯃꯥꯅ ꯀꯔꯥꯏ ꯑꯁꯥꯝ ꯇꯧꯔꯛꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩ ꯅꯩꯒꯦ ꯃꯥꯗ ꯑꯗꯨꯃꯥꯏꯅ ꯁꯛꯈꯤ ꯂꯩ ꯑꯩꯉꯣꯟꯗ ꯑꯩ ꯅꯩꯒꯦ ꯃꯥꯗ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯗꯨꯒ ꯃꯅꯤ ꯚꯥꯏ ꯑꯗꯨꯒ ꯋꯥꯏ ꯑꯣꯟ ꯑꯗꯨꯒ ꯏꯕꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯗꯨꯒ ꯏꯕꯥꯏ ꯑꯗꯨꯒ ꯏꯕꯥꯏꯅ ꯀꯔꯤꯕ ꯕꯤꯅꯣꯠ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯃꯣꯅꯤꯕꯥꯏꯅ ꯀꯔꯤꯕ ꯏꯅ ꯊꯥꯖꯕ ꯃꯤ ꯈꯔ ꯂꯩ ꯂꯣꯏꯅꯗꯤ ꯊꯥꯖꯗꯦ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯒꯪꯒꯥꯅ ꯀꯔꯤ ꯍꯥꯏꯕ ꯏꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯕ꯭ꯂꯨ ꯍꯥꯞꯄꯣ ꯈꯪꯂꯣꯏ ꯃꯤ ꯈꯪꯒꯅꯤꯍꯦ ꯏꯆꯦ ꯒꯪꯒꯥ ꯁꯤꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤꯅꯦ ꯏꯇꯥꯎꯅꯤ ꯑꯩꯒꯤ ꯏꯇꯥꯎ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯀꯗꯥꯏ ꯅꯨꯡꯁꯤꯕ ꯌꯨꯇꯨꯕꯀꯤ ꯏꯇꯥꯎꯅꯤ ꯁꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯇꯥꯎꯅꯤ ꯁꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯏꯇꯥꯎꯅꯤ ꯁꯤꯁꯦ ꯑꯩꯒꯤ ꯕꯦꯁ ꯀꯗꯥꯏ ꯏꯇꯥꯎ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯑꯩꯅ ꯀꯔꯤ ꯌꯨꯇ꯭ꯌꯨꯕ ꯄꯥꯏꯕꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯄꯗꯒꯤ ꯏꯇꯥꯎ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯦ ꯑꯩꯈꯣꯏꯁꯦ ꯏꯇꯥꯎꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥꯃꯨꯛ ꯊꯨꯒꯥꯏꯕ ꯉꯝꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯗꯨꯅꯤꯌꯥꯒꯤ ꯀꯔꯤ ꯄ꯭ꯔꯤꯊꯤꯕꯤ ꯂꯥꯛꯑꯁꯨ ꯊꯨꯒꯥꯏ ꯉꯝꯃꯔꯣꯏ ꯑꯩꯒ ꯏꯇꯥꯎꯒꯁꯤ ꯉꯁꯤꯗꯤ ꯏꯇꯥꯎꯗꯤ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯑꯩ ꯉꯁꯤ ꯑꯦꯜꯕꯤꯗ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯒꯦꯀꯣ ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯀꯅꯥꯃꯨꯛ ꯊꯨꯒꯥꯏꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯒ ꯃꯥꯒ ꯊꯨꯒꯥꯏꯕꯁꯨ ꯀꯅꯥꯃꯨꯛ ꯃꯥꯏꯀꯩꯂꯥ ꯂꯩꯇꯦ ꯊꯨꯒꯥꯏꯕꯩꯗꯃꯛꯇ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯀꯅꯥꯃꯨꯛ ꯊꯨꯒꯥꯏ ꯉꯝꯃꯣꯏ ꯑꯗꯨꯗꯤ ꯈꯪꯉꯣ ꯗꯨꯅꯤꯌꯥ ꯚꯔꯒꯤ ꯀꯅꯥ ꯂꯥꯛꯁꯅꯨ ꯀꯅꯥꯝ ꯊꯨꯒꯥꯏ ꯉꯝꯃꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯂꯥꯛꯁꯅꯨ ꯊꯨꯒꯥꯏ ꯉꯝꯃꯣꯏ ꯑꯖꯦ ꯀꯦ ꯑꯦꯝ ꯁꯤ ꯌꯥꯗ꯭ꯔꯦ ꯗꯤꯌꯥꯅ ꯀꯗꯥꯏ ꯑꯩ ꯆꯥꯗ꯭ꯔꯤ ꯗꯤꯌꯥ ꯁꯤꯁꯇꯔ ꯑꯗꯨꯒ ꯏꯕꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤꯕ ꯃꯣꯅꯤ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯨꯒ ꯏꯕꯥꯏꯅꯒ ꯅꯨꯡꯉꯥꯏꯔꯤꯕꯣ ꯒꯪꯒꯔꯅꯤ ꯑꯗꯨꯒ ꯈꯨꯃꯟ ꯏꯇꯥꯎ ꯑꯣꯏꯅ ꯑꯗꯒꯤ ꯏꯆꯦ ꯇꯈꯦꯜ ꯑꯥꯔꯖꯦ ꯀꯩꯅꯣ ꯑꯦꯜꯕꯤ ꯊꯥꯔꯝꯃꯤꯔꯣ ꯏꯆꯦ ꯇꯈꯦꯜ ꯑꯦꯜꯕꯤ ꯊꯥꯔꯤꯅꯤ ꯃꯌꯥꯝꯁꯦ ꯈꯔ ꯉꯥꯎꯍꯟꯒꯦ ꯍꯥꯏꯅ ꯊꯥꯔꯤꯅꯤ ꯑꯗꯨꯒ ꯏꯆꯦ ꯒꯪꯒꯥꯅ ꯀꯔꯤ ꯂꯥꯏ ꯑꯗꯨꯗꯤ ꯁꯕ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯍꯟꯂꯛꯀꯦ ꯇꯧꯔꯛꯀꯅꯤ ꯏꯆꯦ ꯒꯪꯒꯥ ꯅꯣ ꯇꯦꯟꯁꯟ ꯑꯩꯒꯤ ꯏꯇꯥꯎꯅꯤ ꯇꯦꯟꯁꯟ ꯂꯧꯒꯅꯨ ꯏꯇꯥꯎꯅꯤ ꯑꯩ ꯏꯇꯥꯎꯗꯣ ꯊꯥꯖꯩ 100% ꯏꯇꯥꯎ ꯊꯥꯖꯩ ꯑꯩꯅ ꯑꯗꯨꯗꯒꯤ ꯃꯣꯅꯤ ꯚꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯕꯥꯏ ꯗꯦꯕꯤꯠ ꯕ꯭ꯔꯣꯒꯤ ꯒꯤꯐ ꯌꯥꯝ ꯐꯖꯩ ꯂꯣꯏꯅ ꯐꯤꯠꯇꯤꯡ ꯑꯣꯏꯕ꯭ꯔꯣ ꯑꯗꯨꯗꯒꯤ ꯋꯦꯌꯔꯁꯤꯅ ꯀꯔꯤꯕ ꯏꯆꯦ ꯇꯈꯦꯜ ꯈꯣꯏꯔꯝꯖꯔꯤ ꯑꯗꯨꯒ ꯏꯕꯥꯏꯅ ꯖꯥꯏ ꯑꯥꯔꯖꯦ ꯖꯥꯕꯅꯤ ꯏꯕꯥꯏ ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯑꯩ ꯀꯔꯤ ꯊꯥꯗ ꯉꯝꯃꯣꯏꯍꯦ ꯈꯨꯃꯦꯟ ꯂꯥꯏ ꯏꯇꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯇꯈꯦꯜ ꯏꯆꯦ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯇꯈꯦꯜ ꯏꯆꯦꯅ ꯀꯅꯥ ꯊꯨꯒꯥꯏꯅꯔꯦ ꯀꯅꯥꯝ ꯊꯨꯒꯥꯏꯗꯦ ꯁꯤꯒ ꯂꯣꯏ ꯀꯔ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯃꯅꯤꯕꯥꯏꯅ ꯗꯤꯌꯥ ꯊꯣꯡꯗ꯭ꯔꯤ ꯅꯪꯗꯤ ꯑꯗꯨꯒ ꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯑꯗꯨꯒ ꯇꯈꯦꯜ ꯗꯤꯌꯥ ꯑꯗꯨꯗꯒꯤ ꯑꯅꯨꯅ ꯀꯔꯤ ꯑꯟꯖꯂꯤ ꯑꯟꯖꯂꯤ ꯅꯪ ꯎꯗꯦꯍꯦ ꯑꯥꯔꯖꯦ ꯍꯥꯏ ꯍꯥꯏꯔꯦꯅꯦ ꯑꯣ ꯃꯥ ꯑꯩꯒꯤ ꯅꯦꯠ ꯂꯣꯏꯗꯣꯔꯦꯍꯦ ꯑꯩ ꯅꯦꯠ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯖꯥꯡ ꯀꯣꯃꯦꯟ ꯇꯧꯔꯛꯑꯣꯍꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒꯒꯤ ꯏꯕꯥꯏꯅ ꯀꯔꯤ ꯏꯇꯩꯃ ꯖꯩ ꯑꯗꯨꯒꯒꯤ ꯃꯣꯅꯤꯅ ꯀꯔꯤ ꯍꯥꯏꯕ ꯆꯦ ꯇꯈꯦꯜ ꯑꯗꯨꯒ ꯋꯦꯌꯔꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯣ ꯋꯦꯌꯔꯁꯤ ꯑꯟꯖꯂꯤ ꯁꯤꯁꯇꯔ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯅꯣꯅꯣ ꯁꯤꯡꯑꯅ ꯑꯥꯔꯖꯦ ꯍꯥꯏ ꯑꯣ ꯅꯣꯅꯣ ꯋꯦꯜꯀꯝ ꯑꯗꯨꯒꯒꯤ ꯏꯕꯥꯏꯅ ꯀꯔꯤ ꯍꯥꯏꯕ ꯕꯤꯅꯣꯠ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯨꯒꯒꯤ ꯑꯟꯖꯂꯤꯅ ꯋꯦꯌꯔꯁꯤꯗꯨꯒ ꯒꯪꯒꯥꯏꯁꯦꯟꯅ ꯏꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯕꯥꯏ ꯑꯩꯅ ꯍꯟꯗꯦ ꯆꯦꯟꯅꯦꯜ ꯄꯥꯏꯗꯦ ꯍꯥꯏꯅ ꯌꯥꯗ꯭ꯔꯣ ꯑꯣ ꯏꯕꯥꯏ ꯆꯦꯅꯦꯜ ꯄꯥꯏꯗꯦ ꯏꯕꯥꯏ ꯁꯨꯝ ꯇꯧꯔꯛꯀꯅꯤ ꯏꯆꯦ ꯒꯪꯒꯥ ꯏꯕꯥꯏꯅ ꯇꯧꯔꯛꯇ꯭ꯔꯕ ꯅꯉꯣꯟꯗ ꯀꯅꯥ ꯁꯕꯁꯀ꯭ꯔꯥꯏꯕ ꯏꯕꯥꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯣ ꯍꯦ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯗꯕꯅꯤꯅ
ꯏꯆꯦ ꯒꯪꯒꯥꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯀꯣ ꯑꯗꯨꯒ ꯙ꯭ꯌꯥꯅ ꯀꯔꯦꯕ ꯊꯣꯡꯗ꯭ꯔꯤꯍꯦ ꯃꯣꯅꯤ ꯍꯥꯏ ꯑꯗꯨꯒꯤ ꯇꯈꯦꯜꯅ ꯀꯔꯦꯕ ꯏꯕꯥꯏ ꯃꯣꯅꯤ ꯑꯗꯨꯒ ꯏꯕꯥꯏ ꯃꯣꯅꯤ ꯑꯗꯨꯒ ꯙ꯭ꯌꯥꯅ ꯀꯔꯦꯕ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯒ ꯉꯟꯅ ꯇꯈꯦꯜ ꯈꯨꯔꯨꯝꯗꯣꯏꯅꯤ ꯈꯨꯃꯟꯅ ꯏꯕꯥꯏ ꯍꯪꯒꯥꯝꯒ ꯉꯥꯒ ꯊꯣꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯇꯈꯦꯜꯂꯤꯁꯤꯅ ꯀꯔꯦꯕ ꯒꯪꯒꯥꯔꯥꯅꯤ ꯀꯦ ꯑꯦꯝ ꯁꯤ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯗꯤꯌꯥ ꯆꯥꯛ ꯊꯣꯡꯉꯕꯣ ꯑꯗꯨꯒ ꯃꯣꯅꯤꯅ ꯀꯔꯦꯕ ꯑꯟꯖꯂꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯈꯨꯃꯟꯅ ꯀꯔꯦꯕ ꯏꯕꯥꯏ ꯀꯔꯤ ꯃꯊꯦꯜꯅꯣ ꯑꯗꯨꯒ ꯒꯪꯒꯥꯔꯥꯅꯤ ꯀꯔꯦꯕ ꯑꯟꯖꯂꯤ ꯏꯅꯥꯎꯅꯨꯄꯤ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯀꯔꯦꯕ ꯈꯨꯃꯦꯟ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯔꯦꯕ ꯑꯩ ꯎꯗꯕ ꯑꯥꯔꯖꯦ ꯅꯪ ꯁꯤꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯏꯆꯦ ꯒꯪꯒꯥꯔꯥꯅꯤ ꯆꯝꯊꯣꯡ ꯌꯥꯝ ꯍꯥꯎꯅꯤꯀꯣ ꯑꯗꯨꯒꯤ ꯈꯨꯃꯟꯅ ꯀꯔꯤꯕ ꯇꯈꯦꯜ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏ ꯑꯗꯨꯒꯤ ꯏꯕꯥꯏꯅ ꯍꯣꯏ ꯑꯥꯔꯖꯦ ꯍꯣꯏ ꯑꯥꯔꯖꯦ ꯍꯥꯏꯅ ꯂꯣꯏꯈꯔꯦ ꯀꯣꯃꯦꯟ ꯅꯥꯏ ꯃꯌꯥꯝ ꯑꯦꯜꯕꯤꯗ ꯈꯔ ꯃꯤ ꯀꯨꯟꯊ꯭ꯔꯥ ꯃꯤ ꯀꯨꯟꯊ꯭ꯔꯥ 40 ꯂꯥꯛꯑꯗꯦ ꯑꯩꯒꯤ ꯋꯥꯔꯤ ꯈꯔ ꯂꯤꯒꯦ ꯇꯧꯕ ꯃꯌꯥꯝ ꯃꯤ ꯂꯥꯛꯇꯦ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯑꯩ ꯈꯔ ꯋꯥꯔꯤ ꯂꯤꯒꯦ ꯇꯧꯕ ꯉꯁꯤ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯕꯤꯅꯣꯠꯀ ꯋꯥꯔꯤ ꯈꯔ ꯂꯤꯒꯦ ꯇꯧꯕ ꯃꯌꯥꯝ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯉꯁꯤ ꯈꯔ ꯃꯤ ꯂꯥꯛꯑꯒ ꯈꯔ ꯍꯥꯏꯒꯦ ꯇꯧꯕ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯈꯨꯃꯦꯟ ꯂꯥꯏꯒ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯈꯔ ꯂꯤꯒꯦ ꯇꯧꯕ ꯃꯌꯥꯝ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯃꯤꯁꯦ ꯈꯔ 10 ꯂꯩ ꯈꯔ ꯅꯩꯊꯒꯦ ꯇꯧꯕ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦꯅꯦ ꯀꯣꯃꯦꯟ ꯂꯣꯏꯈ꯭ꯔꯕ ꯑꯗꯨ ꯍꯣꯏ ꯑꯥꯔꯖꯦꯗꯒꯤ ꯀꯣꯃꯦꯟ ꯂꯣꯏꯈ꯭ꯔꯕ ꯀꯣꯃꯦꯟꯁꯦ ꯂꯣꯏꯈ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦꯗ ꯀꯣꯃꯦꯟ ꯃꯈꯥꯗ ꯂꯩꯔꯤꯕ ꯂꯩꯇ꯭ꯔꯦ ꯈꯪꯗꯦ ꯍꯣꯏ ꯑꯥꯔꯖꯦꯗ ꯂꯣꯏꯈ꯭ꯔꯦꯅ ꯀꯣꯃꯦꯟꯁꯦ ꯍꯣꯏ ꯃꯥ ꯗꯁꯥ ꯇꯥꯔꯦ ꯗꯁꯥ ꯇꯥꯔꯦ ꯃꯤꯗꯤ 10 ꯂꯩꯀꯣ ꯍꯣꯏ ꯏꯕꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯀꯣꯃꯦꯟꯁꯦ ꯅꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯄꯨꯔꯛꯀꯦ ꯑꯃꯈꯛ ꯑꯩ ꯈꯪꯉꯦ ꯀꯣꯃꯦꯟ ꯂꯣꯏ ꯀꯣꯃꯦꯟ ꯂꯣꯏ ꯐꯣꯂꯥ ꯁꯥꯔꯝꯃꯅꯤ ꯑꯩ ꯈꯪꯉꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯥꯔꯛꯀꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯕꯣꯔꯣ ꯑꯥꯔꯖꯦ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯥꯔꯛꯀꯦ ꯉꯥꯏꯈꯣ ꯀꯥꯏꯗꯅꯣ ꯀꯣꯃꯦꯟꯁꯤꯕꯨ ꯑꯩ ꯀꯣꯃꯦꯟꯁꯦ ꯂꯣꯏ ꯃꯈꯥ ꯇꯥꯈ꯭ꯔꯦꯍꯦ ꯑꯩꯕꯨ ꯍꯣꯏ ꯑꯥꯔꯖꯦ ꯍꯥꯏꯗꯨꯒ ꯍꯣꯏ ꯑꯥꯔꯖꯦꯗꯒꯤ ꯄꯥꯔꯛꯀꯦꯀꯣ ꯀꯩꯅꯣ ꯇꯧꯏꯁꯤꯕꯨ ꯆꯥꯠ ꯂꯣꯏ ꯍꯥꯏꯠ ꯑꯣꯏꯈ꯭ꯔꯦꯅꯦ ꯑꯁ ꯗꯥ ꯕꯤꯅꯣꯠ ꯂꯥꯛꯑꯦ ꯉꯥꯏꯈꯣ ꯑꯩ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯕꯦꯛ ꯇꯧꯒꯦ ꯑꯩꯌꯥ ꯑꯥꯔꯖꯦ ꯀꯣꯃꯦꯟ ꯀꯥꯎꯅꯦ ꯀꯦꯃꯦꯔꯥꯁꯦ ꯀꯩꯗꯧꯔꯒꯦ ꯀꯦꯃꯦꯔꯥꯁꯦ ꯀꯩꯗꯧꯔꯒꯦ
Cái gì bảo comment cái gì bảo ngoài nó không thì này comment cái gì bảo cái nó mày em comment rằng mà khác rồi chắc rồi thế bảo cái cô ganga rani chứ đi bảo cái cô ino ipa from the cái prince na la to the ऐसे तो क्या कर पाए running mana lo de lo ro cái nói chứ running mana lo de đi hoài cái hoài đi hoài no tari wari liwai ni che duka tani ngolo le lairo duka bro 30 20 20 le sidi ai duka gi man na bro or che duka gi sapam na kare ba che wi si duka che ganga na kare sapam no nipa duka gi sapam na kare ba che ganga duka moni na kare wi si na no kare duka wi si na kare moni sister tum dro ai duka gi sapam na kare ba che wi si duka gi sapam na che momi duka gi wi si na sapam khrom tari duka gi moni na kare ba chumi ai duka ibaina sapam aina sao gare ko mayam duka kumana kare che we are seeing why boy duka muni baina kare sapam ina wai duka gi baina rade duka gi sapam na kare iba ya na duka we sena sapam bro nungai di bo dum hai duka gi anjali na kare ba sapam duka gi kare akhoi gi kare nungsi ba kare inau ni pa ma lai kumen la kare prince na kare ngasai kare ba che momi fattab이 짝짜로 보아야 두기 프린스가 오 제오야 세도 코멘나 그래 사범마 두기 이바이나 사범 누가리 보아 깡나 로레 깡 맞다 깡나 로레 깡 로레 아니 가르레 이거 뭐야 뭐라고 해야 되고 깡 로레 그리고 오이마 쿰다 콧 나레 오이마 쿰보다 콧 나레 두기 노노가 이바 하이체 타kel 누가리 보아 두기 사범나 그래 다비노 duka moni baina kare ba sapam phajana wa ngango chak cha diya duka ite takena kare ba nono nungai diya duka gi prince na kare ba chak cha diye che moni duka gi baina comment duka gi anjali na kare ba rj comment paune duka gi sapam na kare ba mama duka pinky lai karino muri kaino muri na sina kaino muri sina ya kaino ji kaino muri sina idugi iji daga na karaiba where si comment mayam na pana lo na pada arje nungalani ay dugi ibai na karaiba tima kari makseno dugi daga na chani ba dugi comment on dugi ti daga na ibai chara bo ay dugi samana mama dugi yantini karaiba preng yam nungai arje adu khara kuina tauradi amuk hena nungai duni kai digino khara kuina tauradi preng du अरे भी प्रेंग तो वो तो करे ज्ञान में ताते तो प्रेंग तो आइने सुन करे तो ये थागल वाले ना पाबी तो वाले ना खला मरी नो कोना थागल लगे ना थागल लगे मयाम वरोबर जाते एगी प्रेंग तो मयाम एगी प्रेंग तो करे मयाम ना सुनाई तेरा सु करे खरा प्रेंग तो बनी को आई खरा प्रेंग तो खरा नुआई तो बमा जावी को मयाम नुआई तो सु करे कहीं वरो गनो को ब्रो आर जे प्रेंग ती मई तारे प्रेंग तो जा मई ता देखो खरा मई ता बनी duga we ase kare bro ei chak thongi on ai duga gi no no kare arde nang kari lam gi no o ei asam gi ni duga no ni bai na kare ba ithai ma hau tan ga cha dro kare hau tan cha dro ke na hau tan cha dro ta ke ni chak kare ba as arje di hero gi posta gate lep kare ai o gate ni le bi se duga gi pidiana pinki na kare ba chita khel nanggu tadro ai amata thina de ai ode ise ta ke nang lb tadro amata thina de ai ise ta ke moni ne thabni ne moni ne puni pan makhai puni pan makhai ma pan thabni ne duga ibai hautra di ai cha de hautra de cha de duga yuno na kare ba korim gos che gangar ni kai khoram jari che ganga ai duga gi khoman line on ai duga che ta kana karai ba pinki khrani ai sangdre ai duga diana karai ba yumnam kmc duga gi pinki na karai ba oh che ta karai duga ba na video on duga gi anjali na karai pinki duga moni ai duga pinki na moni duga asna karai comment ngai na chak loisol ba yarani ko bro ai oh yarani pinki na karai ba anjali duga ibai ai mo karai आजे विनोद ओन वैसे चक चार बुआई चक थोंगी है वैसे ही चक थोंगी है दुगी मोनी न करे बाय चक चार
ꯆꯥꯛ ꯂꯣꯏꯔꯕ ꯍꯥꯏꯗꯤ ꯄꯤꯡꯀꯤꯅ ꯁꯤꯁꯇꯔꯅ ꯈꯨꯔꯨꯝꯗꯔꯦ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯅ ꯀꯔꯦꯕ ꯃꯣꯍꯟ ꯑꯗꯨꯗꯒꯤ ꯅꯣꯅꯣꯅ ꯀꯔꯦꯕ ꯑꯥꯔꯖꯦ ꯕ꯭ꯂꯨ ꯄꯤꯔꯧꯅꯦ ꯌꯥꯏ ꯑꯠꯆꯥ ꯕ꯭ꯂꯨ ꯀꯥꯏ ꯑꯩꯁꯦ ꯕ꯭ꯂꯨ ꯄꯤꯖꯥꯔ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯔꯣꯏꯒꯦ ꯀꯅꯥꯝꯇ ꯕ꯭ꯂꯨ ꯄꯤꯔꯔꯣꯏꯒꯦ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯕ꯭ꯂꯨ ꯄꯤꯔꯔꯣꯏꯒꯦ ꯑꯗꯨꯗꯒꯤ ꯑꯗꯨꯅ ꯀꯔꯦꯕ ꯍꯣꯏ ꯌꯥꯁꯦ ꯇꯥꯗꯦꯅꯦ ꯅꯪꯕꯨ ꯑꯣꯟꯂꯥꯏꯟ ꯀꯣꯃꯦꯟ ꯃꯌꯥꯝ ꯀꯣꯃꯦꯟ ꯂꯣꯏꯔꯦ ꯑꯣꯟꯂꯥꯏꯟ ꯑꯩ ꯀꯣꯃꯦꯟ ꯄꯥꯔꯔꯣꯏ ꯃꯈꯥ ꯀꯣꯃꯦꯟ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯥꯔꯔꯣꯏ ꯇꯨꯃꯨꯛꯀ ꯇꯨꯃꯨꯛꯀ ꯍꯥꯏꯔꯛꯏꯀꯣ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯄꯨꯔꯛꯑꯦ ꯋꯦꯁ ꯀꯔꯥꯏ ꯃꯣꯅꯤꯕꯥꯏ ꯌꯣꯡꯆꯥꯛ ꯄꯨꯔꯛꯑꯦ ꯉꯁꯥꯏ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯌꯣꯡꯆꯥꯛ ꯄꯨꯔꯛꯑꯦ ꯉꯁꯥꯏ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯋꯦ ꯃꯄꯨꯟ 15ꯔ ꯀꯌꯥꯅꯣ ꯄꯨꯔꯛꯑꯦ ꯌꯨꯝꯅꯥꯝ ꯆꯥꯗ꯭ꯔꯤꯌꯦ ꯑꯗꯨꯒ ꯁꯤꯗ ꯀꯩꯅꯣ ꯀꯔꯥꯏꯕ ꯏꯔꯅꯨ ꯃꯣꯏꯁꯨ ꯀꯣꯃꯦꯟ ꯀꯩꯅꯣ ꯄꯥꯗ꯭ꯔꯦ ꯏꯔꯅꯨ ꯃꯣꯏꯁꯨ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯦ ꯗꯦꯁ ꯑꯣꯏꯅ ꯇꯧꯔꯣ ꯕ꯭ꯔꯣ ꯀꯣꯃꯦꯟ ꯏꯁ ꯄꯥꯔꯣꯏ ꯗꯦꯁ ꯑꯣꯏꯅ ꯇꯧꯔꯣ ꯀꯣꯃꯦꯟ ꯄꯥꯔꯣꯏ ꯃꯁꯛ ꯐꯖꯕꯅꯤꯅ ꯁꯜꯃꯥꯟ ꯈꯥꯟꯅꯤꯅ ꯀꯔꯤ ꯗꯦꯟꯁ ꯇꯧꯔꯒ ꯐꯖꯕꯅꯤꯅꯦ ꯁꯜꯃꯥꯟ ꯈꯥꯟꯅꯤꯅ ꯗꯦꯟꯁ ꯐꯖꯕꯅꯤꯅꯦ ꯗꯦꯟꯁ ꯇꯧꯗꯣꯏꯁꯦ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯗꯦꯟꯁ ꯇꯧꯗꯣꯏꯗꯒꯤ ꯇꯦꯡꯀꯤꯅ ꯂꯣꯀꯦꯜ ꯑꯗꯨꯗꯒꯤ ꯌꯦꯡꯉꯣ ꯑꯥꯔꯖꯦꯗ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯑꯗꯨꯗꯒꯤ ꯍꯥꯏ ꯄꯤꯡꯀꯤ ꯁꯤꯁꯇꯔ ꯇꯨꯃꯨꯛꯀ ꯇꯨꯃꯨꯛꯀ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯝꯒꯅꯤꯅꯦ ꯑꯉꯥꯎꯕꯅꯦ ꯍꯥꯏꯅ ꯖꯨꯅ ꯁꯣꯝꯗ ꯃꯤ ꯌꯦꯡꯉꯤꯅꯦ ꯁꯤꯗ ꯃꯤ ꯂꯩꯗꯨꯁꯨꯅ ꯑꯗꯨꯝ ꯃꯤ ꯌꯦꯡꯉꯦ ꯑꯗꯨꯝ ꯁꯤꯗ ꯃꯤ ꯌꯦꯡꯉꯦ ꯀꯥꯡ ꯆꯤꯛꯇ꯭ꯔꯣ ꯁꯦꯟꯗ꯭ꯔꯦ ꯇꯧ ꯌꯦꯡꯅꯦ ꯕꯦꯗꯦ ꯅꯪ ꯉꯁꯤ ꯐꯨꯟ ꯆꯀ꯭ꯔꯕꯔꯇꯤ ꯇꯧꯕ ꯗꯦꯟꯁ ꯕꯦꯗꯦ ꯑꯗꯨꯝ ꯃꯤ ꯌꯦꯡꯉꯦ ꯑꯗꯨ ꯕꯦꯗꯦ ꯁꯣꯝꯗ ꯃꯤ ꯌꯦꯡꯉꯦ ꯁꯤꯂꯥ ꯆꯠꯂꯦ ꯕꯦꯗꯦ ꯃꯤ ꯁꯤꯂꯥ ꯃꯤ ꯂꯩ ꯁꯣꯝꯗ ꯃꯤ ꯌꯦꯡꯉꯦꯅꯦ ꯏꯉꯥꯡꯒꯤ ꯃꯃꯥꯗꯨꯅ ꯌꯦꯡꯉꯦꯅꯦ ꯁꯣꯟꯗ ꯏꯉꯥꯡ ꯃꯃꯥ ꯌꯦꯡꯉꯦꯅꯦ ꯐꯠꯇꯨ ꯁꯣꯝꯗ ꯃꯤ ꯌꯦꯡꯉꯦ ꯊꯣꯡꯉꯣ ꯂꯣꯟꯖꯜꯂꯨ ꯒꯦꯠꯇ ꯂꯣꯟꯖꯜꯂꯨ Mami giếng đây rồi. Nó làm ra rồi nè. Ăn tu nhiều đi chứ. Sẽ đi sẽ phá thôi được. Gari siya modli bede. Mẹ gà đâu khăn này. Nó mà tôi muốn gang hidat to. Iba ito. Iba ito ba? Saban ka ba ni? Bede nang ni. Milaya. Naire, dance naire maya. Nako yun siya kung paano siya nang wala kayo. Kasi bro, kayo ko. Nasi dia. Nako sari. Kayo mo.
Dari sana mau tembak itu sana mau jalan. Masa tuh yang kayak dia saya dulu. Aja pakor isi lagi. Lagi jauh aja tuh. Dua tamu sonda. Ay lapo ka comment su mang kare tuh. Di jana kare panima ho ya tuh aja lagi jauh lagi. Nono na kare aja very nice dance. Dari sana juga. Dua Ini tahun. dari ikan ini po. Dua tahun sih. Pagat paisa pitoni Mah, kok kan nang ani waji Unang bede ko. pagal Bede nang sikari ni ko. pagat paisa pitoni saben kapan Jadi apa masa kamu kerja jadi mau hari kita sakot. Tapi kamu bisa. Oh, siapa kopi bang? Ano sa pro dam? Siapa siapa tuh lo? tubilo sabi Dari sana pro na nang ito. tubibi senatabi Oh, beda beda nice guys. Dari sana nang ito pro. Yang tinggi dengan komesu pabide ngaure dance dance aja bro se ijan lu bisu yengi live oh ijan lu bisu live yengi ay Ngoli gari che. Ay wa pu ko ga. mayam kaya dogoy sabalo de mayam kaya hangi bodo sum hangbiro kari kari mayam hangi ba de sum hangbiro ay komen para ko mayam बेटी के जोगोय येंगली आय दुगगी अंजलिना करे बा हेदा बेमा दुगई बायना दुगई सागरे मैं ngatangi करे नुंगाय बा ngatangi नुंगाय बा खोतपे जो मत्ता करे सुम तो बनी को मैं आदु तो करे मैं हम वालो को जाते दुगई मैं हम ना करे खंग दे करे अतोबा चैनल मा हांगे मैं हम खली को अतोबा चैनल लाई ना करे टेक्निकल टाइप ता करे दुगई मैं हम ता करे खंगन बगी करे मोनेटाइज तो बगी मैं हम भी करे चैनल की मरम ता करे हांगी बा मैं चैनल में हम Dari sila nang mun le. हांगी के ना मैं खली अदु मैं हम ना करे आई के अतोबा चैनल मा हांगे खली को मैं हम ना सपोर्ट तो बिरो मुसुम अतोबा आई के मैं हम ना आई के चैनल मा ना करे मैं हम ना करे निंग थाल को अदु बोय ना करे सुम हांगनी दु मैं हम ना Minyang. खंगवा मैं हम ना सुम लाख को जा अदु के की चैनल दी मैं हम ना लिंक पिरो अतोबा अतोबा चैनल दे हांगे खली Kung yun kumuloy doon na si. अदु मैं हम कोई ना करे अनोबा करे मी मैं हम ना खंगम ना पोछ मैं हम ना करे अनोबा आई ने एलबी तो से मैं हम सुम करे मत nga tangi comment pa ko to je करे या को अतो मैं हम ना करे खंग द को तो मैं हम ना सुम खंगन निंग बा दुगे की मैं हम ना करे आई की करे आई की टूटी मैं हम ना जो खंग को तो करे मैं हम ना सुम खंगन में तो आई ने पाम या तो तो ना करे टेक्निकल टाइप ते ना करे वीडियो में करे आई की चैनल में हांगनी है खले तो मैं हम आई जो श्योर मतलब ना सुम हांग कनी को तो अदु मैं हम सुम आइरा मो आई ना करे तो चैनल दा हांग कनी तो अदु आई सी जे करे सी चैनल से ना करे सी चैनल से लेगनी को सी दे की करे चानुपी की दुगे की फैमिली की मैं हम सी चैनल से की ni को सी मुकबांग दे की करे आई ना करे आई ने चैनल से सातो करो तो पा आई की चानुपी मैं हम सुम आई चैनल से पाई गनी सी चैनल से दुगे तो पा चैनल ना टेक्निकल की टाइप ते चैनल में हांग गया ना खाली को तो मैं हम ना सो करे खंग द पोतो मैं हम जो खंगन ब पोतो दु आई ना बाम पामी अदु ने खोई की करे अनोबा करे खंग म पोतो खोई ना करे खंग द पोतो मैं हम खंगन ब पोतो अदु इन चैनल दा हांग नहीं है अदु नहीं ना करे खाली ए तो वो चैनल में हांगे है ना Papandahay. तो कोई मैं कमेंट पर को ऑल माय फ्रेंड तो की अंजलि ने करे बा अनिमा इन नोटिफिकेशन दो से ऑल द तो बा मैं और में नंगी सु और में चे तखेल Ang bubog lang. नीरूस गिसु खरा अमसु आई नुंगाइती यामना कइनो आइसे अनिमा आइना नोटिफिकेशन से ऑल तो बदा मयाम यावर में नंगी सु यावर में चे तखेल नीरू गिसु खरा अमसु आई नुंगाइती यामना कदी पोनो आइसे वीडियो yang jai ro ni mana kare anjali na video u jai ro
Ibaina oh my friend dugagi oh my friend duga Anjali kare ba thank you anima dugagi anima na kare ba hoi Anjali video yengmina si ai okay dugagi aigi hapne pinki full support tawni arje full support tawni arje bai hang loi hoi anima ai atoma channel ma hangani ko adu do ai nongni ni khara ai kare asi kare khara matungda khara ni hangani ai channel se yam na kare ai प्रिपरेशन आइने जाम लौरिया बदु चेनेल की तमो ताई हांगे ने खाली को दु आई जाम ना कराय जाम कोइ रोय आई सुम Papa juga sasilo. जाम जाना हांगा कने चेनेल लो दुगगी नोटिफिकेशन ऑल तो बदगी इंगोंदा वीडियो फंगदबा आरजे होय आबा नोटिफिकेशन ऑल तो मया आइना अंजलि की वीडियो दो आइना फंगदबा दो आई दे करे आई Mami kope. आई ngarang अंजलि की करे आई Oh, semua kamu senang. Papa. Oh, Papa juga sasilo. तो आथे रो Bilang. Itu sasilo. aina anjali ki notification aina nan gi mai video thanga ko notification thang dia ba adu matam da aina kriya ai jo khang dia ba nangi video la pa du gi aina Ini देखो मेरा. ko na yang ba nangi video ma le re mi ba moton kari gi du khang de myam gi ne video myam aina anu ba kara channel pai ba myam jo aina kriya ai subscribe to matam da kriya loi ko all notification to all thamya ba Eh, lawan segitu kok. adu thamma matam da kriya loi gi gar notification la ko du ga kriya anjali ki notification da kriya ai फंगदबरा कनो खंगदा मयाम कराय दुमाय फंगदबसो जावरम गनि को आई की नोटिफिकेशन मयाम से फंगदबा जावरम गनि अतो इना खान मत करंग ngarang aina no ani jali dai ba jali nang kari video kai dama thanga tri no ina ngarang hangba da jali nang dai ai video thanga li dia ina ai kai thanga li no ina khan mata dugai mai gi channel tanga ngai ne chemu ba dugai mai gi video lai rame dumai na kara skoi bo se jawi ko adu to kara mayam boro go jat ko ina kara mai gi video to kara jing dia ina dumai na khan ba su jate mayam gi kara notification lakho matam da jali notification kare maning de le bara manang le bai khangau de ba du matam dai mai video se jangau de ba adu ki mai video da ngarang ina sum kare u bo dai mai channel tang ga ina ngarang video jeng ba mai video ma le rame du ga mai video dai ina ngarang video jeng e du ga ge ina du khang ya mai jai hai adu ne karam kare mu wara bo jate ko video jeng de khote ina kam mu wara bo jate ina kare aina kare video notification lak dai mai channel tang ga jeng ko mai am gi video lak su kare anima hoisunu jaha hoisunu ije tanu hoisunu anjali hoisunu jaha hoisunu inna kara video lakta sumo ki video ki channel changa ga jengya ba inna kara mo ki video lak pura lak tur ba inna jengya ba Dia nang pai upai. ije takelo hoisunu jaha hoisunu inna kara khangna ba mayam de gi mo channel changa jeng mo ki video lak pura lak tur ina dugai channel changma madam na jao de hu jao jao Dia pai di do. aina busy le madam da su kara video lak to madam da su kara phangya ma du madam da ai o lai du ga jeng na ta dik rai video se jeng da ba su jawi adu mayam warau ba jate ai su kare sum video so ura de ju sum kare mayam video full wa so rakane adu karim khan ngano anda di ai de kare ka namu da bed ba lai tai gi da ma ta de aina mayam da support wi lb hoisunu dugai video hoisunu aina support wi se mayam lo support wi ko adu karamu dai gi kare ai gi mi ni dugai ma gi mi ne du mai khan de ai gi support ti kare lb hoisunu dugai video hoisunu ai di mayam da sum support wi adu ne gi warau di ai kanamu da warau su leite dugai ai gi mo khon sa kara phaja bani na warau de hoi anima ai ju kare nangi video jeng de khota na warau bo to nu Mama sini ye papa sini. Papa juga kasih na. Pagan पैसा. हाँ? kwa bo to Ini apa? kwa bo to Kuah. Mama. Papa nak pipi ko hati. Papa. मामा दी बोलते मामा तो ले बनी Mama तुम करे लेते. मामा तो ले बनी तुम करते. नहीं बनी चलो फोटो ना मना तुम करे. आसर उसे
mayam neje khara nungai to meche kare khara problem ngane ini on uru re do bain lai ko ai du gi video on adunu ai na wari haram to masai kari wari no haram me ka thore ko anima ai gi wari do kai wari no hande ko mayam anima ongi ni anima nang su kare ai gi ichan du mana no su khale aina mayam su kare ai dung sina du ge mayam su kare aina ngasi monitor so ai no mayam do kani mo ai gi chakot pa kari khande ko adubu mayam na monitor so daga mayam na du mana kare ai kaulo daga nungai taba mi khangdaba mi kare mi je kana no khangdaba numai to bosu mi su yam nei re ko ko ai jam nungai te du ma dam ai khali sana khali ko khane jama ai di kare mayam mi ai hayo roi ke du wari sin kalle hani mere ai hani dere du wari sin do du masa masa na khang mani Bukan mana kaya ba ay su ni pa mayam satradi hindi yaw bi kaya ini kaya ba ni mana kaya ba ay na ni pa mayam ina ni pa mayam satradi hindi yaw ba ngam da basu yay adubu video dadi support to ni am sato hoy ni ma adu ne ai ani ma ai karim kon dai ge libi da lai khoji lai ai karim ka naam da waro dekho ai ka naam da waro de ai ge libi da lai lakti ka naam da ai karenga se oi na karenga se kum le to ai ge libi lai khule na ai to de mana mayam ge libi dai changi ai anga mai de mayam changi ai ka naam da waro su to de waro su leite dukai mayam ai na kare ai mayam na support to gi matam duga mayam na kare ai ngasi monetize to raga mayam na kaw gi bodo adu de wa ai thamoi jam nungai tabu su nei ko yam na monetize to raga matam da rj na matam da kare rj ai na mayam matam da kare rj ai khalam ni ko monetize to loi baga rj ga duga gi matam laga matam da kare singam de matam da rj da phone to rakpase am nungai te tu matam da tipo Siya, dadaanan na yan. Kipibulat tayo mga iluwi sa akin siya. Naiya po lang. monetize to loi ga masagi kare matam loi ga Ay, doktor eh. loi gara ga duga gi kare magi matam aku marai matam aku monetize loi ga ko step ma do reina monetize loi ga ko aku ma step ma do re ko monetize loi ga kare monetize ho re na adu ni te aku monetize loi ga ko ma step ma do re ko step ma nei ko pin apply to matam to ko ma yangi pin apply to matam tane mayam mo na phone to rei do atu matam dai khalin ni ko matam joro ga na phone to rei se matam joro di kare arje kana mun jen dai do atu matam du ne ne jam na nungai ta bai se Papa. atu nungai ta bai jam nungai te du matam da di bo Beli sila. masagi matam lore ga kare ai mi ka ba du ga gi matam joro ko da kare aku ma arje ninja lak adu arje ninja lak du mai na arje ninja lak no da kana mun ninja lak no adu matam da kana mun ninja lak no atu matam da arje kana mun ninja lak no du dei khangi ko ai kana no gi matam lore ga arje ga mathau ta matam da arje ninja lak du mai ninja lak no ai du mai na ninja ma di pam dre mayam na ngasai pura seng do e ko ai ngasai seng do ni ko ai ngasai seng do ko se pura seng do e yang tumi aja bai mungkin ni moni bai ini nang isa cuma ni monetize to matam da arje ni jeli dugai pin lakh ma apply to matam da arje ni jeli dugai pin apply to lo rega arje kana no kari no dumai ninja bodo di ninja pam de dumai ninja lakno onda kana ninja lakno onda du
Ngumai ningjam ai pam su pam de duga gi dumai ningjalo nasagi kare content nasagi kare ngam to adu do last tong to dumai ningjala kano ai du pam de japna Sang cha đi he, cha rồi. Rồi cái nó đâu. बच्चा लोग काम करेंगे Ở tin chi lu. Mà nghe lu là con là tay ba lu là bạn. Cho hai giờ lu pa ra mẹ pa ra. पापा पारो है dumai ningjam ma yam lai de पापा aina phang mo da ai du ma dam dai nai sagi technical gi kare ai dumai na youtube ki dumai technical monetize to bagi dumai pi ne pa to ma dam dai na mana video sema ma dai jam view ka ngani ko du ma dam dai jam view ka ngam ne jam view ka ni du ma dam da Mà nghe lu con. monetize mai to ge duga gi pin mai upload to ge dumai na yam ai view la khani ko Tin gì thế rồi. Thế cha rồi, lu mà cứ ta căng cô nghe. Lấy hơ. Aku nak hidup tu deh. Wah. Dia nang su dum lai u siga ai na ngam ai na mayam da kare ngam ai na kare ngam da kare ngam ai on da to ge adu khan ga no ai on gi ni ai kare nong mai gi da ma ta gi raji arjina te nong mai mayam gi ai gi chen na mayam ai hingi boy kare mayam gi mai na le gi nu sina le ba du khale du gi mayam na kari khale ga ba mayam na kare monetize so ga arje kana no ka gi ba do adu ka bu do ai pam de mai na kare nong mai gi kare nga tang gi da ma ta kare ai belu tham do pam de nga tang gi belu do ai pam de ji ba lấy pang mau con rồi. Đừng có xí lao đi nữa. पापा ओ पापा Nang. पापा Nang kay daw lagi bede sa silang ay hai bien na pan. matom jawraga arje khangba matom jawdraga arje kawa adu belu do ai pam de ri belu मम्मी पापा का जो Aroy mi loy da man. Nang mo siya jampera ni po. Nang kang lang to kay daw bede na kang siya sudum dai gaya tuga. Ano dyan yung पापा जी को सासी kon hangin. सासी enggak Ang gunda sa akin mo sa dori. Angan mo rin eh. lah Kasi sila ba dahil bang gila? comment pakai tu kai ebi pa di pau pau na ba lo ba ya ni ai tu kai masa thibina kai ba koi mayam group masa ama semadi ya jadi masa tadi YouTube ta group ka share ngunu kai YouTube pa di group ka share ngunu thani ông group share ngunu thani matung da kom khana da kani group ka share ngunu isagi तेरे निशा के करे कंटेंट बताओगे वीडियो से हम ग्रुप को शेयर करो बाकी सिस्टर इंडिया ना करे गॉड ब्लेस यू आज सना बाकी अंदर करे मचा थबी नंग एबी पाइप रो आई बाकी अनिमा ना करे अंजलि इंगोन दबदी एक्स वाई जेड आम गे लेते जे ब्रो से कनागी मरम दंगांगी न फंगे ngang ma mi jung palam gani pinky na kada ba ai on thamlaga
ꯃꯄꯥꯟ ꯆꯠꯂꯨꯏ ꯀꯩꯗꯧꯔꯦ ꯑꯩ ꯇꯥꯍꯧꯗꯔꯦ ꯕ꯭ꯔꯣ ꯑꯦꯟꯖꯂꯤ ꯄꯤꯁ ꯅꯝꯕꯔ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯗꯨꯗꯒꯤ ꯃꯣꯅꯤꯅ ꯈꯪꯗꯦ ꯕ꯭ꯔꯣ ꯑꯅꯤꯃ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤ ꯄꯤꯡꯀꯤ ꯋꯥꯔꯤ ꯇꯥꯎ ꯑꯅꯤꯃꯅ ꯆꯦꯟ ꯃꯣꯅꯤ ꯑꯗꯨꯗꯒꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯍꯥꯏꯕ ꯈꯪꯗꯔꯦ ꯑꯅꯤꯃ ꯑꯥꯔꯖꯦꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯄꯤꯡꯀꯤꯅ ꯀꯔꯤ ꯑꯩꯁꯨ ꯁꯤꯇꯃꯛ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯑꯅꯤꯃ ꯑꯩꯁꯨ ꯀꯔꯤꯝ ꯇꯧꯗ꯭ꯔꯦ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤ ꯀꯣꯃꯦꯟꯁꯨ ꯄꯥꯔꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯄꯥꯏꯅꯤ ꯃꯣꯅꯤꯅ ꯀꯔꯤ ꯑꯅꯤꯃ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤ ꯍꯥꯏꯕ ꯆꯦꯡ ꯃꯣꯅꯤ ꯑꯥꯔꯖꯦ ꯚꯥꯏ ꯁꯦ ꯀꯜꯂꯛꯇꯔꯦ ꯑꯩ ꯀꯞꯇꯦꯍꯦ ꯀꯞꯇꯔꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤ ꯀꯔꯤ ꯍꯥꯏ ꯋꯥꯔꯤ ꯂꯤꯔꯛꯏꯅꯤꯌꯦ ꯀꯅꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯔꯤ ꯍꯥꯏ ꯅꯨꯡꯁꯤꯕꯗꯣ ꯑꯩꯅ ꯊꯝꯃꯝꯕꯗꯣ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯄꯥꯏꯌꯦ ꯑꯟꯖꯂꯤ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯕꯁꯨ ꯂꯥꯛꯑꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤ ꯄꯤꯡꯀꯤ ꯋꯥꯔꯤ ꯑꯥꯔꯖꯦ ꯅꯩꯔꯦꯀꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯤꯃꯔꯟ ꯑꯣꯟ ꯑꯗꯨꯒ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯇꯝ ꯑꯥꯔꯖꯦ ꯕ꯭ꯔோ ꯒ꯭ꯔꯣꯝ ꯍꯥꯏ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯌꯦꯃ ꯑꯃꯤ जानी ꯑꯃꯤ ꯑꯣ ꯑꯁꯀꯦ ꯒꯣꯔꯣꯝ ꯍꯥꯏ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯅ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯗꯨꯒ अमी तो किच्चू जानी ना तम तम आर्जे ब्रो कूल डाउन है तो पिंकी ना अंजलि है आरजे सिमरन ना आरजे है मैम से कई इचिना मैम ऐसे इचिना मतनी को आएगी करे आएगी आएगी करे सीनियर बस आएगी मखा हो मैम नहीं को अदुबु ऐदी मैम ने सुन नुसी को मा नुसीमा मैम से नुसीमा स्माइल ले को आई कनाम ना करे वारो बुसु लेते हमारा वो ऐगी प्रोफेशनल नहीं ना तो गी बाई वैल्यू दो मैम थमा ꯊꯝꯃꯝꯗ꯭ꯔꯦ ꯚꯦꯂꯨ ꯑꯩꯒꯤ ꯚꯦꯂꯨꯗꯣ ꯊꯝꯃꯝꯗꯕꯗꯒꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯇꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯒꯤ ꯚꯦꯂꯨꯗꯣ ꯊꯝꯃꯝꯗꯕ ꯑꯥꯔꯖꯦ ꯅꯪ ꯆꯥꯛ ꯆꯥꯔꯕꯣ ꯑꯥꯔꯖꯦ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯅ ꯅꯪ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯀꯔꯤꯝ ꯈꯟꯗꯦꯗ ꯑꯩ ꯁꯨꯝ ꯌꯦꯡꯉꯤꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯔꯤ ꯍꯥꯏ ꯑꯦꯜ ꯕꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯇꯝ ꯇꯝ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯁꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯥꯔꯖꯦ ꯚꯥꯏ ꯈꯨꯃꯟ ꯂꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯚꯥꯏꯅꯦ मैम ऐगी वीडियो लाको मतलब ऐगी करे ऐगी वीडियो दा लाको मतलब ऐगी वीडियो दा चला कमेंट मैम जेंगु को ऐगी कमेंट जेंगु मैम कनाना करी कमेंट इरेनो कनाना इदे ऐ कमेंट मकों थादा जेंगु कना करी कमेंट इरेनो मकों थादा बाई खलीबो ओ माय गॉड कोने मत मांगन बसे कनाना मांगली नो है दु ऐ खली साना ऐगी वीडियो चंगा जेंगु कनाना ऐगी कमेंट कमायना करी इरेनो ऐगी वीडियो कमेंट चला जेंगु
ngasi wa bai gel bida kare aina kare mayam na samte ngasi wa bai gel bida mi ama lakte ne ngasi wa bai gi mi ama lakte gi aina dukja na mara support to mi do ngasi wa bai gel bida lakte ne mi do wi matam jawraga on phone to raga ma haira kani पामद्रे कहीं पामद्रे मनी भाई कहीं पामद्रे मनी भाई आपको जी हाली तिनरबा जी ना मत नहीं को तो वो तो नहीं कि रूल रेगुलेशन तो नहीं जम पता ना चली को रूल रेगुलेशन जी जम पता ना आग ना चली सोशल मीडिया जी जम ना आग ना चली ibung ibung gi support su yang tu dah ni natural di video ama thaga pada ibung di support su yang tu dah natural gi video ama thaga pada ibung na hana hekta yang mani ibung na namanya tu buat mengerti lagi tingginya kena apa iya aja bro 가지고 사실 좋아하는 Hindi ko may parang iya aja bro tinggi bayi support tu wah aja bro na gari taga tawi yung nemot aja bro na su na miu ni sila. ko pani ikan muli mana kaya ba aja meet misalnya thajai aja bayi aja meet misalnya thajai aja bayi gak bingung kan मैं हमसे था जी गंजने का YouTube Ano lore ne. आणि mana kaya ba YouTube para pada aja bro na support gimana support tuh Papa sih kau tidak cukup sakit. Tahu mumi sana kana to. Tidak cukup sakit. Papa. Pwede si handu masama ni mo. Sa seneng Juni Sabat. Siya ngangi. Macam Ngala pang nila. kaya ba animal ni komen kaya ba YouTube pairak pada aja bro na support mingonda support towi sumana kanamu da tawrang mo to antini kaya ba chai sanu aja su kharawa khangdaba midi masana ikaiba khangnaba chaiba taraga ikaiba ni pinki na kaya kape nang pakta pinki
Nagagi ani mana kaya Angelina kaya ba RJ kapiro. Kapte Anjali kapte. Thamo nungai na to in. Anjali sister dugagi cheshima na ibu hol tak salo dugagi pingin na ato bro. Biar pairo khangde. Anje bro pairo ira. Pairo ira khangde he yang. Gai chare tanu dugagi pingin na arje. Bai tongnu ba gamu da dumaina. Tàu thì hay cái nào nó cái này tàu thì cái nào nó đây enjoy yourself hay như là cái money nó cái ba mẹ em cái khara hay na thay ra gì vậy ga bên ngoài vậy à khôi yam cũng na bon luni cái bon lang ra pinky số bài tam này cái tandem raja bro mai cái money nó cái ba tam arje bay na sai yam nungai kere tam nang raja tam bro ada ba ngasi yam nungai tere ndo gi hoi moni ndo gi ni mana krai ba nungai tere ngasai di live se aje bro se makan nungai ti ko ndo gi moni ba na krai mut lai la ge di bungo la le ta ke na गाड़ी की करे मखो जे मुसिन मुरे तो या मुसिन मु करे no musin mu करे aje yamna wata kini wakal khandala nu ko lai taba ma lai jani pinky na kaya ba yamna close one na tinabase pate jami o so mujo na ko na koi na khanbi ba tauna khanbi rakte thamo yam sokpani ai khangi isu yam isu mayam thinare tumi pinky sisa makut masa nga se si manga se ne mana bro jeng pinky sister mana bro makut manga se mana bro asina khara ini muni asina khara sang muni asina khara tele asina sang muni ko duga asina su khara tele duga sigai asina khara tele sije khara tele sina du makut manga se mi mana da buni masagi professional masagi kanba midodi kanba dumai ade yidi khande ko dumai nai gi masi gi youtube jani aina youtube jani lai sei chei ama phare ko chei ama phare noina nauna lakuni ko aje bro ka tam bro sinu anima sinu tau sinu noi sigalai ni mayam se chei ama phare mo dugai siga khoti gi ka all friends sei gi moni bai ni jeli thi khoi ka mayam tina lai ko adubu ngasi fa go di kare amu ga kare ai jaha kare kano professional ai awa boy sunu ka moni bai ga awa boy sunu ja awa boy sunu ai sagi kare thamoi thadu ga noi thamoi thadu pi ba mi dumai mi nei di duka अरे ऐगी करे करूँ तो थोड़े ऐगी वीडियो ददी एटलीस्ट करे सपोर्ट ना तो बदी मथो ताई को सपोर्ट ना है जी कहीं आइनो को ऐगी खंडे ऐगी ऐना तो रिया ऐना नोइन तो है बदो दे खंडे को ऐना तो रिया ऐना नोइन जा करे नंगी वीडियो दे इसमें सपोर्ट तो नहीं दिखन को तो ऐगी वीडियो तो नुसीबा कमेंट में पेरो को नुसीबा कमेंट में हमारे खादरा मुँह को हमारे को नुसीबा अरे ये कमेंट कैसा देखा बा
ꯑꯩꯒꯤ ꯈꯪꯅꯕ ꯃꯤꯅ ꯈꯪꯅꯕ ꯃꯤ ꯑꯩꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤ ꯑꯗꯨꯗꯒꯤ ꯑꯩꯒ ꯈꯔ ꯇꯤꯟꯅꯕ ꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯈꯔ ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯅ ꯀꯔꯤ ꯍꯥꯏꯕ ꯑꯩꯒꯤ ꯃꯨꯛꯕꯥꯡꯗꯣ ꯀꯔꯤ ꯍꯥꯏ ꯈꯪꯉꯕ ꯅꯥꯏꯁ ꯃꯨꯛꯕꯥꯡꯒ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯇꯧꯔꯛꯏꯅꯦꯕꯣ ꯑꯗꯨ ꯃꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯒꯦ ꯑꯗꯨ ꯃꯤꯕꯨ ꯑꯩꯅ ꯀꯔꯤ ꯊꯥꯖꯕ ꯃꯤꯔꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡ ꯅꯥꯏꯁ ꯃꯨꯛꯕꯥꯡ ꯍꯥꯎꯔꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯨꯛꯕꯥꯡ ꯀꯔꯤ ꯀꯣꯃꯦꯟꯅꯣ ꯑꯗꯨꯕꯨ ꯑꯗꯨꯕꯨ ꯀꯣꯃꯦꯟꯒꯤ ꯀꯔꯤ ꯍꯥꯏꯅ ꯑꯩꯗꯤ ꯀꯔꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅ ꯅꯥꯏꯁ ꯕ꯭ꯂꯣꯒ ꯍꯥꯏꯅ ꯊꯥꯕ ꯆꯥꯏꯌꯦꯕ ꯑꯗꯨꯕꯨ ꯀꯔꯤ ꯑꯩ ꯋꯥꯔꯧꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯀꯔꯤ ꯁꯨꯛꯌꯥꯝ ꯇꯤꯟꯅꯔꯒ ꯇꯤꯟꯅꯕ ꯃꯤ ꯇꯤꯟꯅꯕꯩ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯀꯣ ꯇꯤꯟꯅꯔꯤ ꯍꯥꯏꯅ ꯇꯤꯟꯅꯕꯩꯗꯃꯛꯇ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧ ꯇꯤꯟꯅꯔꯤ ꯍꯥꯏꯁꯦ ꯇꯤꯟꯅꯕ ꯍꯥꯏꯁꯤꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯥꯒꯤ ꯀꯔꯤ ꯈꯪꯅꯗꯕ ꯃꯤꯁꯨ ꯇꯤꯟꯅꯕ ꯍꯥꯏꯁꯦ ꯎꯗ꯭ꯔꯁꯨ ꯀꯔꯤ ꯌꯨꯇꯨꯕꯇ ꯎꯅꯔꯕꯅꯤꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯣ ꯑꯗꯨ ꯅꯨꯡꯁꯤꯕ ꯊꯝꯃꯨꯕ ꯅꯥꯏꯁ ꯃꯨꯛꯕꯥꯡ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯌꯦꯡꯉ ꯅꯥꯏꯁ ꯃꯨꯛꯕꯥꯡ ꯑꯗꯨꯕꯨ ꯀꯔꯤ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯑꯗꯨꯝ ꯑꯩꯅ ꯀꯩꯗꯧꯕꯗ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯒꯦ ꯑꯗꯨꯁꯨ ꯑꯩꯅ ꯀꯔꯤ ꯃꯤꯗ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯤꯉꯣꯟꯗ ꯀꯔꯤ ꯍꯥꯏꯁꯨ ꯑꯩꯅ ꯑꯗꯨ ꯃꯤꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯑꯗꯨꯃꯥꯏꯅ ꯑꯩ ꯖꯍꯥ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨ ꯃꯤꯗꯣ ꯑꯩꯅ ꯑꯩꯅ ꯈꯪꯉꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯌꯥꯏꯗ ꯀꯔꯤ ꯍꯥꯏꯒꯤꯅꯣ ꯑꯗꯨ ꯋꯥꯔꯤꯒꯤ ꯀꯔꯤ ꯑꯗꯨ ꯋꯥꯔꯤꯒꯤ ꯀꯔꯤ ꯄꯣꯏꯟꯕꯨ ꯍꯥꯏꯔꯕꯒ ꯃꯤꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯃꯥꯗ ꯀꯔꯤ ꯃꯥꯗ ꯑꯩꯅ ꯁꯞꯄꯣꯔꯠ ꯃꯥꯗ ꯑꯩꯅ ꯀꯔꯤ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕ ꯑꯗꯨ ꯃꯤꯗꯣ ꯀꯅꯥꯅꯣ ꯑꯩ ꯈꯪꯉꯣꯏꯗ꯭ꯔꯣ ꯑꯩꯅ ꯚꯤꯗꯤꯑꯣꯒꯤ ꯃꯌꯥꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨ ꯄꯣꯏꯟꯗꯣ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯣ ꯑꯗꯨ ꯃꯤꯗꯣ ꯑꯗꯨ ꯃꯤꯗꯣ ꯚꯤꯗꯤꯑꯣ ꯌꯦꯡꯗꯕ ꯃꯤꯅꯤ ꯑꯗꯨ ꯃꯤꯗꯣ ꯇꯤꯟꯅꯔꯗꯤꯅꯦ ꯁꯨꯃꯥꯏꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ ꯁꯨꯃꯥꯏꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯀꯅꯥ ꯅꯪꯒꯤ ꯍꯦꯡꯉꯩ ꯇꯧꯗꯣꯏꯅꯤ ꯅꯪꯒꯤꯗꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯗꯣꯏꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯀ꯭ꯂꯣꯁ ꯇꯧꯔ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨ ꯃꯤꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯉꯥꯡꯗꯦꯀꯣ ꯌꯥꯝ ꯉꯥꯡꯕ ꯑꯩꯗꯤ ꯌꯥꯝ ꯉꯥꯡꯗꯦ ꯅꯣꯏꯒꯤ ꯑꯦꯜꯕꯤ ꯑꯣꯏꯁꯅꯨ ꯖꯍꯥ ꯑꯣꯏꯁꯅꯨ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯤ ꯚꯤꯗꯤꯑꯣꯗ ꯀꯅꯥꯒꯤ ꯑꯦꯜꯕꯤꯗ ꯀꯔꯤꯝ ꯑꯩꯅ ꯀꯔꯤ ꯑꯗꯨꯃꯥꯏꯅ ꯀꯥꯔꯟ ꯉꯥꯡꯕ ꯃꯤ ꯅꯠꯇꯦ ꯑꯩꯁꯨ ꯏꯁꯥꯒꯤ ꯀꯔꯤ ꯑꯩꯁꯨ ꯏꯁꯥ ꯈꯪꯉꯤ ꯑꯩꯅ ꯏꯁꯥꯁꯨ ꯀꯔꯤ ꯅꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯅꯪ ꯂꯥꯛꯇ꯭ꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯅꯪ ꯆꯦꯅꯦꯜ ꯄꯥꯏꯕꯩꯅꯤ ꯅꯪ ꯃꯋꯥ ꯂꯧꯗꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯂꯥꯛꯇ꯭ꯔꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯁꯨꯃꯥꯏꯅ ꯉꯁꯤ ꯇꯥꯝꯇꯥꯝ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯁꯅꯨ ꯄꯤꯡꯀꯤꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯁꯅꯨꯅꯦ ꯃꯌꯥꯏꯗ ꯀꯔꯤ ꯋꯥꯔꯤ ꯑꯃ ꯍꯥꯏꯈꯤꯗꯣ ꯑꯗꯨ ꯋꯥꯔꯤꯗꯣ ꯀꯗꯥꯏ ꯍꯪꯉꯗꯤ ꯀꯗꯥꯏ ꯍꯥꯏ ꯉꯝꯒꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯉꯗꯤ ꯐꯨꯜ ꯋꯥꯁ ꯇꯧꯏ ꯑꯗꯨꯗꯒꯤ ꯅꯥꯏꯁ ꯀꯔꯤ ꯃꯨꯛꯕꯥꯡ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯄꯦꯜꯂꯦꯍꯦ ꯑꯩꯗꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯊꯥꯔꯛꯄꯤꯅꯣ ꯊꯥꯔꯛꯇ꯭ꯔꯁꯨ ꯀꯔꯤꯝ ꯃꯋꯥ ꯂꯧꯗꯦ
नाइसकी वारीनी इताउ चुम्मी इताउ नाइसकी वारीनी नाइस मुकबांगी वारीनी तौसे करी मुकबांग नाइसकी वारीनी तौसे आइबो नंग अनिल कपूर मांदोरे को आई अनिल कपूर ना ते ये करे कनो अमिताभ बच्चन ही ने दम ब्रो अमिताभ बच्चन ने तौसे अमिताभ बच्चन ai di kenamo malo diraji kenamo kada ai kai dire musi bami lao lang ke lao kanin kai dire ai su kada lb thado ni kenamo lb sang sang no lb thado ni ji kenamo ye ji kada malo dire ji lag di mami lao lag ni mami lao tulo kanin kai dire tik tik ai ji lb thado ni mathang digi Nike lại nè Nike lại nè cái đây cái nước lại đi tao đang lại xe cái đây mấy buôn cái lại nữa lại xe gì lại xe mấy buôn cái lại nữa lại cái đây mà cu cái lại mà cu cái LB anh mà anh jadi cuma ai dunia di iya tu kalian upaya ni tu deh ai mami na mami si mami sini mami ani sini semai pap tu kan ni ke lebih tu ni ai tiki nung dangu mami tu ni pa na ni dah ni je ai kali profil lagi tu ai ni video mah thagat pada nice mukbang hai lah kali profil lagi aduh bukan ya kaning kain deh toh aduh hari itu toh lu selesai aduh hari itu topik lu selesai ai topik ai na haurak perina ai lu selesai aduh hari itu ini mai komen pakai di kan ada full tawrak kan kayak ani mana kayak apa di kanana na full tawrak ino tawrak trino yang musuh hijati ya hijati ani mana hai rồi nang ano ba karai student ni hai rồi nang ba koi chahiya ma ni chahiya ni pharak tu de nang wai ti ba dei che Matia làm này đi, Matia làm này, ôi Matia làm này, chết ta khe. Live bro aje ngasi thamoy nungai nung si dia. Semana si da junina hai da gi ni mana ante bro nang bu uibu uirak bro kai di ni. Ani mas si gero nang. Ai gari dani na kare ga lai ni se. Duga ni ma ai su haitini ai duga gi Anjali na kare Anjali comment pa gi nam sang na comment re ko Anjali comment sa pa ga ai to age RJ ngang sing matang kali sana halu ge oh acha sar kadai gi to kradi ai net yaroi sei thoga di net yaroi kadai wifi sambani na
ꯇꯣꯉꯥꯟꯅ ꯕꯦꯔꯦꯁ ꯍꯥꯞꯇꯦ ꯇꯣꯉꯥꯟꯅ ꯕꯦꯔꯦꯁ ꯍꯥꯞꯇꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯥꯎꯒꯦ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯑꯣꯀꯦ ꯌꯥꯝꯅꯖꯂꯤ ꯕꯥꯏ ꯕꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯅꯨꯅ ꯀꯔꯥꯏꯕ ꯍꯧꯖꯤꯛ ꯀꯥꯡꯁꯤ ꯆꯤꯟꯗ ꯍꯥꯏꯕꯅ ꯑꯃ ꯇꯧꯕꯅ ꯑꯃ ꯆꯤꯟꯗ ꯍꯥꯏꯕ ꯑꯃꯅ ꯇꯧꯕ ꯅꯨꯄꯥꯅ ꯑꯥꯔꯇꯤ ꯌꯥꯏꯗꯨꯗꯒꯤ ꯏꯆꯦꯗ ꯈꯟꯅ ꯄꯨꯔꯥ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯍꯩꯇꯦꯍꯦ ꯑꯗꯨꯒ ꯇꯝ ꯇꯝꯕ꯭ꯔꯣꯅ ꯀꯔꯤꯕ ꯑꯥꯔꯖꯨ ꯕ꯭ꯔꯣ ꯑꯩ ꯏꯃꯣꯏꯅꯨꯗ ꯀꯣꯏꯔꯨꯒꯦ ꯀꯣ ꯉꯁꯤ ꯑꯩ ꯊꯝꯃꯣꯏ ꯅꯨꯡꯉꯥꯏ ꯊꯝꯃꯣꯏ ꯉꯁꯤ ꯑꯩ ꯊꯝꯃꯣꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯀꯩꯗꯧꯔꯒꯦ ꯇꯝꯗꯝꯕ꯭ꯔꯣ ꯑꯗꯨꯒ ꯑꯅꯤꯃꯅ ꯀꯥꯏꯕ ꯊꯝꯃꯣꯏ ꯁꯣꯛꯅꯕꯅꯤ ꯍꯌꯦꯡꯗꯩ ꯃꯤꯒꯤ ꯂꯥꯏꯐꯀ ꯌꯥꯎꯅꯨ ꯑꯗꯕ꯭ꯔꯣ ꯇꯛꯏꯕ ꯑꯅꯤꯃ ꯑꯩ ꯉꯝꯗꯣꯏꯅꯦ ꯑꯅꯤꯃ ꯑꯩꯅ ꯃꯤꯒꯤ ꯀꯔꯤ ꯑꯦꯜꯕꯤꯗ ꯃꯤ ꯑꯃ ꯑꯅꯤ ꯌꯥꯎꯔꯒꯅꯦ ꯃꯤꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯇꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯊꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩꯅ ꯑꯗꯨꯒ ꯆꯪꯅꯤꯡꯕꯅ ꯑꯩꯅ ꯀꯩꯗꯧꯕꯗ ꯈꯪꯗꯦ ꯑꯩ ꯆꯠꯅꯤꯡꯉꯦ ꯑꯩ ꯈꯜꯂꯤ ꯈꯔ ꯃꯤꯒꯤ ꯑꯩꯅ ꯂꯥꯛꯑꯒ ꯃꯥꯅ ꯅꯨꯡꯉꯥꯏꯕꯗꯨ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨ ꯃꯑꯣꯡꯒꯤꯗꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯀꯣ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯀꯔꯤ ꯅꯪꯒꯤ ꯑꯣꯏꯒꯦ ꯑꯦꯜꯕꯤ ꯑꯣꯏꯁꯅꯨ ꯀꯔꯤ ꯑꯇꯣꯞꯄꯒꯤ ꯑꯦꯜꯕꯤ ꯑꯣꯏꯁꯅꯨ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯒꯅꯦ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅ ꯀꯅꯥꯃꯨꯛ ꯂꯥꯛꯄꯤꯗꯦ ꯀꯅꯥꯃꯨꯛ ꯂꯥꯛꯄꯤꯗꯦ ꯑꯗꯨꯒ ꯆꯪꯕꯤꯔꯒ ꯃꯥꯅ ꯊꯃꯣꯏ ꯈꯔ ꯅꯨꯡꯉꯥꯏꯕꯁꯦ ꯃꯥꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏ ꯃꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯍꯦꯜꯂꯗꯤ ꯃꯥ ꯊꯃꯣꯏ ꯈꯔ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯅ ꯀꯔꯤ ꯆꯪꯉꯒ ꯃꯤꯒꯤ ꯑꯦꯜꯕꯤ ꯆꯪꯉꯤꯀꯣ ꯅꯠꯇꯗꯤ ꯀꯔꯤ ꯑꯗꯨꯃꯥꯏ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯑꯅꯤꯃꯥ ꯑꯩ ꯑꯗꯨꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯑꯩ ꯊꯃꯣꯏꯁꯤꯗꯤ ꯌꯥꯝꯅ ꯀꯔꯤ ꯐ꯭ꯔꯤ ꯊꯃꯣꯏꯅꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯤ ꯃꯤ ꯃꯤ ꯌꯥꯎꯗꯗꯤꯅꯦ ꯑꯩ ꯃꯥꯏ ꯑꯦꯜꯕꯤ ꯆꯪꯅꯤꯡꯉꯒꯅꯦ ꯑꯩꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯒꯅꯦ ꯃꯥꯁꯨ ꯈꯔ ꯊꯃꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯑꯩ ꯂꯥꯛꯏꯅꯦ ꯑꯗꯨꯅꯦ ꯑꯩꯒꯤ ꯊꯝꯃꯣꯏꯗꯤ ꯑꯗꯨꯅꯦ ꯑꯩꯒꯤ ꯊꯝꯃꯣꯏꯗꯗꯤ ꯑꯩꯗꯤ ꯀꯔꯤꯝ ꯊꯝꯃꯣꯏ ꯂꯩꯇꯦ ꯑꯩꯒꯤ ꯊꯝꯃꯣꯏꯗꯗꯤ ꯐ꯭ꯔꯤ ꯐ꯭ꯔꯦꯟꯂꯤ ꯊꯝꯃꯣꯏꯅꯦ ꯑꯩꯒꯤ ꯊꯝꯃꯣꯏꯁꯤꯗꯤ ꯑꯩꯗꯤ ꯀꯔꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯂꯥꯛꯇꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯒꯤ ꯑꯦꯜꯕꯤꯁꯤꯅ ꯑꯩꯒꯤ ꯑꯦꯜꯕꯤꯁꯅꯨ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯀꯔꯤ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯪꯁꯨ ꯅꯁꯥꯅ ꯊꯃꯣꯏ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯀꯅꯥꯃꯨꯛ ꯂꯥꯛꯇꯦ ꯑꯩꯅ ꯂꯥꯛꯑꯗꯤ ꯅꯪ ꯊꯃꯣꯏꯁꯦ ꯈꯔ ꯅꯨꯡꯉꯥꯏꯅꯤ ꯑꯩꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯗꯤ ꯚꯥꯏ ꯊꯥꯜꯂꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯇꯥꯜꯂꯕꯣ ꯀꯩꯅꯣ ꯇꯥꯜꯂꯕꯣ ꯑꯩꯁꯦ ꯀꯨꯂꯤꯅ ꯑꯗ ꯚꯥꯏ ꯑꯣꯀꯦ ꯃꯌꯥꯝꯗꯨꯁꯨ ꯂꯥꯏꯗꯥꯟꯗꯨꯒꯗꯨꯅꯤꯅ ꯆꯦꯡꯕ ꯃꯤꯗꯨꯒꯤ ꯑꯥꯔꯖꯦ ꯋꯥꯔꯧꯔꯅꯨ ꯍꯥꯏꯗꯨꯒꯤ ꯑꯅꯤꯃꯛꯅ ꯑꯩꯗꯤ ꯍꯩꯇꯦ ꯑꯁꯦꯡꯕ ꯍꯣꯏ ꯗꯕ꯭ꯂꯤꯎꯇꯤꯁꯨ ꯌꯦꯡꯕ ꯍꯩꯔꯝꯗꯦ ꯑꯗꯨꯁꯨ ꯑꯥꯔꯖꯦ ꯕ꯭ꯔꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯌꯦꯡꯕ ꯍꯩꯌꯦ ꯑꯅꯤꯃꯛ ꯑꯩꯗꯤ ꯀꯔꯤ ꯍꯥꯏ ꯀꯅꯥꯃꯨꯛꯒꯤ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯦꯀꯣ ꯑꯩꯅ ꯉꯁꯤ ꯍꯩꯕꯗꯣ ꯅꯪꯅ ꯉꯁꯤ ꯍꯩꯇꯕꯗꯣ ꯅꯪꯅ ꯑꯩ ꯇꯥꯛꯄꯤꯕ ꯑꯗꯨ ꯑꯩꯒꯤ ꯀꯔꯤ ꯑꯩꯒꯤ ꯍꯩꯕꯤꯅꯤ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯗꯨꯗꯣ ꯑꯩꯅ ꯅꯪꯒꯤ ꯇꯥꯛꯄꯤꯕ ꯅꯪꯅ ꯍꯩꯇꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯪꯅ ꯇꯥꯛꯄꯤꯕꯗꯣ ꯑꯗꯨ ꯑꯩ ꯄꯥꯝꯃꯦ ꯑꯇꯩ ꯀꯔꯤꯝ ꯄꯥꯝꯗꯦ ꯑꯩꯒꯤ ꯊꯝꯃꯣꯏꯗꯗꯤ ꯑꯗꯨꯅꯤꯀꯣ ꯅꯪꯅ ꯍꯩꯇꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯪꯅ ꯇꯥꯛꯄꯤꯔꯒꯦ ꯅꯪꯅ ꯃꯃꯥꯡ ꯊꯥꯡ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯀꯩꯗꯧꯗꯣꯏꯅꯦ ꯁꯤ ꯑꯩꯅ ꯍꯩꯔꯒ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯑꯩ ꯑꯗꯨꯗꯣ ꯀꯔꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯑꯩꯅ ꯄꯤꯊꯥ ꯃꯪꯗꯣꯏꯕꯣ ꯑꯗꯨ ꯅꯪꯅ ꯇꯥꯛꯄꯤꯕꯗꯣ ꯅꯪꯒꯤ ꯊꯝꯃꯣꯏꯗꯁꯨ ꯑꯣ ꯈꯟꯒꯅꯤꯀꯣ ꯅꯣꯡꯃꯗꯤ ꯑꯥꯔꯖꯦꯗ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯁꯨꯃꯥꯏꯅ ꯑꯇꯣꯞꯄ ꯃꯤꯅ ꯁꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯥꯏꯗꯣ ꯅꯪꯒꯤ ꯃꯤ ꯅꯣꯡꯃꯗꯤ ꯅꯪ ꯍꯥꯏꯔꯛꯀꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯑꯩ ꯄꯥꯝꯃꯤ ꯍꯥꯏꯕ ꯖꯨꯂꯤꯗꯨ ꯌꯥꯖꯕ꯭ꯔꯣ ꯆꯦ ꯇꯈꯦꯜ ꯑꯗꯨꯗꯒꯤ ꯏꯌꯥꯝꯕ ꯏꯕꯣꯍꯣꯜ ꯂꯩꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯕꯣ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦꯁꯦ ꯌꯥꯔꯣꯏꯗꯕ ꯑꯥꯔꯖꯦꯁꯦ ꯌꯥꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗ ꯍꯥꯏꯅ ꯀꯥꯟꯅꯗꯕꯅꯤ ꯑꯥꯔꯖꯦꯁꯦ
ꯌꯥꯔꯔꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯩꯗꯩ ꯍꯥꯏꯅ ꯀꯥꯟꯅꯗꯧꯔꯕꯅꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯤꯗ ꯈꯔ ꯑꯩ ꯀꯣꯃꯦꯟꯁꯦ ꯄꯥꯕ ꯍꯩꯇ꯭ꯔꯦꯀꯣ ꯑꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯨꯒ ꯁꯤꯗ ꯈꯔ ꯅꯣꯃꯤ ꯑꯗꯨꯒ ꯅꯣꯃꯤꯅ ꯌꯣꯔ ꯔꯤꯌꯦꯜ ꯁꯞꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯑꯅꯤꯃ ꯑꯗꯨꯒ ꯏꯆꯦ ꯔꯣꯃꯤꯅ ꯀꯔꯥꯏꯕ ꯑꯥꯔꯖꯦ ꯗꯨꯅ ꯑꯩꯁꯨ ꯑꯦꯜꯕꯤ ꯊꯥꯕ ꯇꯜꯂꯦ ꯑꯗꯨꯗꯒꯤ ꯗ ꯗꯤꯖꯌꯔꯅ ꯀꯔꯤꯕ ꯏꯕꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯐꯠꯇꯦ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯥꯏ ꯍꯥꯏꯕꯗꯨꯗꯒꯤ ꯑꯣꯟ ꯑꯗꯨꯗꯒꯤ ꯑꯅꯤꯃꯛꯅ ꯀꯔꯤꯕ ꯑꯩ ꯊꯣꯛꯂꯒꯦ ꯑꯥꯔꯖꯦ ꯕ꯭ꯔꯣ ꯑꯩ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯨꯒꯦ ꯍꯣꯏ ꯑꯅꯤꯃ ꯆꯥꯛ ꯄꯤꯖꯔꯨꯔꯣ ꯑꯗꯨꯗꯒꯤ ꯑꯅꯤꯃꯅ ꯀꯔꯤꯕ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯆꯥꯔꯨꯔꯣ ꯑꯥꯔꯖꯦ ꯏꯕꯨꯡ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯔꯅꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯁꯥꯒꯤꯇ ꯈꯜꯂꯔꯤ ꯃꯁꯥꯒꯤꯇꯅꯤ ꯈꯟꯅꯔꯤꯁꯦ ꯑꯩ ꯑꯅꯤꯃꯛ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯍꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦ ꯑꯩ ꯃꯁꯥꯒꯤ ꯈꯟꯗꯦ ꯑꯩ ꯏꯁꯥꯒꯤ ꯈꯟꯗꯦ ꯑꯃꯨꯛꯀꯤꯅꯤ ꯑꯩ ꯏꯁꯥꯒꯤ ꯈꯟꯗꯦꯍꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤ ꯅꯠꯇꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯀꯣ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤꯅꯁꯨ ꯅꯠꯇꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯉꯁꯤ ꯑꯗꯨꯃꯥꯏꯅ ꯋꯥꯔꯒ ꯂꯩꯔꯤꯁꯤꯅꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯣꯟꯗꯨꯒ ꯏꯆꯦ ꯆꯥꯛ ꯆꯥꯔꯕ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯋꯥꯈꯜ ꯈꯜꯂꯔꯨꯅꯨ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗꯒꯤ ꯏꯆꯦ ꯇꯈꯦꯜ ꯂꯩꯉꯥꯛꯇꯅꯨ ꯂꯣꯏꯗ꯭ꯔꯤꯕ ꯆꯥꯛꯗꯨꯗꯒꯤ ꯏꯆꯦ ꯇꯈꯦꯜꯅ ꯊꯣꯡꯗ꯭ꯔꯤ ꯑꯗꯨꯒ ꯏꯕꯥꯏꯅ ꯑꯥꯔꯖꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯋꯥꯟ ꯄꯦꯠ ꯄꯥꯏꯁꯤ ꯂꯥꯛꯂꯣ ꯍꯣꯏꯅꯦ ꯏꯃꯥꯏ ꯄꯥꯏꯔꯁꯤꯗ ꯀꯔꯤꯝ ꯀꯥꯏꯗꯦꯗ ꯑꯗꯨꯗꯒꯤ ꯑꯥꯔꯖꯦ ꯀꯩꯗꯧꯔꯦ ꯑꯩꯗꯤ ꯇꯥꯍꯧꯗ꯭ꯔꯦ ꯀꯔꯤꯝ ꯇꯧꯗꯦ ꯏꯆꯦ ꯔꯣꯃꯤ ꯀꯔꯤꯝ ꯇꯧꯗꯦꯗ ꯁꯨꯝ ꯀꯗꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤ ꯅꯨꯡꯁꯤꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯤꯗ ꯀꯔꯤꯝ ꯋꯥꯔꯤ ꯅꯠꯇꯦꯗ ꯑꯗꯨꯒ ꯄꯤꯡꯀꯤꯅ ꯀꯔꯤ ꯏꯆꯦ ꯇꯈꯦꯜ ꯑꯩ ꯊꯣꯛꯂꯒꯦꯀꯣ ꯑꯗꯨꯒ ꯇꯝꯇꯝ ꯕ꯭ꯔꯣꯅ ꯏꯕꯥꯏ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤ ꯈꯥꯏꯁꯤꯅꯤꯀꯣ ꯑꯗꯨꯒ ꯏꯆꯦ ꯇꯈꯦꯜꯅ ꯄꯤꯡꯀꯤ ꯑꯍꯥꯎꯕ ꯑꯗꯨꯒ ꯑꯣꯠꯆ ꯑꯍꯥꯎꯕ ꯑꯩꯁꯨ ꯈꯪꯉꯦ ꯑꯍꯥꯎꯕ ꯀꯔꯝꯕ ꯑꯍꯥꯎꯕ ꯂꯣꯏꯁꯨ ꯈꯪꯉꯦ ꯃꯥ ꯋꯥꯔꯦꯍꯦ ꯋꯥꯔꯦ ꯄꯤꯡꯀꯤ ꯅꯪꯒꯤ ꯀꯔꯤ ꯑꯦꯜꯕꯤꯗꯣ ꯀꯔꯤ ꯃꯇꯝ ꯑꯃ ꯊꯝꯃꯣ ꯅꯪ ꯄꯤꯡꯀꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗꯣ ꯃꯇꯝ ꯑꯃ ꯊꯝꯃꯣ ꯀꯔꯤ ꯍꯥꯏ ꯄꯨꯡ ꯀꯌꯥꯗꯒꯤ ꯑꯦꯜꯕꯤ ꯊꯥꯗꯣꯏꯅꯣ ꯍꯥꯏ ꯃꯇꯝ ꯑꯃ ꯊꯝꯃꯣ ꯑꯩꯉꯣꯟꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯒꯦꯍꯦ तनु खाइसे ओना बनाइसे तनु खाइसे ओ खाइसे ओ ना बनाइसे तुम्ही खाइसे ꯑꯗꯒꯤ ꯇꯅꯝꯕ꯭ꯔꯣꯅ ꯖꯨꯗꯨꯕꯨꯗꯤ ꯏꯕꯥꯏꯅ कौड़ी तातरो है आदमी एक खिलौना है हाँ खिलौना है सब खिलौना है अपना प्रॉफिट जानता है यार खुद का प्रॉफिट जानता है खुद का करे जो गुट कराए कहीं आएंगे तेंगो तो वो कहीं आएंगे नहीं कावरे गोटिया है बड़ा कहीं है खुद का प्रॉफिट जो बढ़ जाता है ना वो बढ़ने के बाद तो साला आदमी को पहचानता नहीं है साला आदमी को डायलॉग के फंसा रही है डायलॉग से पूरा दिया है रे यार डायलॉग पूरा मार के दिया है रे भाई डायलॉग से साला जो साला आज झुकेगा नहीं रे साला किसी को झुकेगा नहीं यार से तनु इमोंदा कना कनुको आज पूरा फुल सपोर्ट तौनी हाई अदु हजिक एलबी थारोई सब खरा यामलगा थानी है तो कगी बाइना लेने बोल पैसा लागलो है ए भाई किसी को झुकेगा नहीं है सलाम साला आरजे मर्द जो मर्द है ना वो मर्द का दिखाना चाहिए जो मर्द नहीं है नहीं रे ꯑꯩꯒꯤ ꯀꯣꯃꯦꯟꯗꯨꯗꯤ ꯎꯜꯇꯥ ꯑꯣꯏꯅ ꯑꯩꯒꯤ ꯀꯔꯦ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯦ ꯑꯩꯒꯤ ꯀꯔꯦ ꯃꯣꯕꯥꯏꯜ ꯑꯃꯗꯒꯤ ꯏꯀꯥꯏꯔꯦ साला झुकेगा नहीं है साला
दुगगी इबाई ना नहीं नहीं बोल पैसा लाग लो दुगगी मोनी भाई नगर आजे भाई क्या हुआ मेरा भाई आज ये झुकेगा नहीं ये नहीं नहीं तो कहना मोनी आज मोनो बागी माय माय होई ने माय होई ने आई दुगई मोनी भाई ना चेता क्या दुगई पिंगी ना मोनी क्या भी दुगई बोला जिंदगी जिंदगी कैम ना जिंदगी जिंदा है फिर भी गमन है मालूम करो भाई मालूम है गमन वाला साला गमन नहीं दिखाता हूँ बे क्या गमन नहीं देता हूँ मैं झुकेगा नहीं सलाम किसी का नीचे झुकेगा नहीं हम साला तो तंदम ना मर्द थे हाँ मर्द थे हम साला किसी के पास झुकेगा नहीं मोनी भाई ना पिंकी हीरोइन बात हुई इधर का तम तम झुकेगा नहीं है यार से भाई हाँ हम किसी के पास झुकेगा नहीं है यार साला झुकेगा नहीं है चलो ही तम तम दुगगी ए डायलॉग है ना दुगगी तम तम ये डायलॉग है तम तम ये तो कहना झुकेगा नहीं दोत 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 Nang pinggirnya kayak aja bro, pek kayak pai no ay. Oh si kero, pek kayak pai no kay. Dugai ki tam tam na thank you wala art. Kana no comment thare miyam. Dugai tam tam na ka tanggi wala art. Moni bai na tam tam. Ngasai gangagi LB doa दुगगी सिमरन ना करे yes support full support ibai na करे ibhol lakpota chicken lollipop to sara yawo ai दुगगी da design करे ase bro karadi amuk khumba tumadi amuk hogotpa ironge haina hana putpa haido kawa yade कोई मिल गया साला कोई मिल गया सिमरन कोई मिल गया दुगगी मजा थी बिना चक चारो बोई बुंग चा देरी दा करे मजा थी भी चक वाली पुंग तरा दे सकता दिन आज ओ माय लक लो ओ आज ओ माय लक इबाई याई ने पिरक के आई दुगगी आज ओ माय लक लो आई दुगगी मोनी भाई ना करेगा कौन मिल गया चेतनु आई दुगगी कोई मिल गया चेतनु दुगगी हाई बाय दुगगी सिमरन ना इबोल नुको नुको नंग सीनिया दुगा आज ब्रो आरएस लोई खरे एगी लोकल ता गाय ने दुगई चेयर्स चेयर्स है तो रे अरे हम पीता नहीं है हम सलाम मरता है हम किसी को पता है आई दो तम ब्रो चक्सा लोगो मैं यार लुबा कुन ले ये पॉकेट लुबा कुन मले रमी है पॉकेट लुबा कुन मले रमी न पार्थ जा रो लुबा कुन काय दिनो जा रो मी लुबा कुन साला केपी खाए गई है मैम एलबी से नुंगाई ने खरा सु करे वाथी तो करे दी खरा नहीं छला बनी न ngasi एलबी से खरा नुंगाई रामनी मैम सु तम तम चक्सार बो गई तम तम चारे मुनी दुगई मचा थी बिना कराई बा चे सिमरन केमसी दुगई तम तम रो ना कराई बा मैं हु डोन आई दुगई सिमरन ना कराई बा चे चाय 20 रुपीस ओ चाय जन दुगई मिना दुगई तम तम रो ना कराई बा जुरुपति ए हाइट तोगे दुगई ते तखना करे तम तम लागी जाओ आई ai mata mukbang dere mayam masam de katha lagane mana masam de katha lag khara mukbang ni fatana to laga pinky season na kare ai ba khanga ba mayam tau ko pinky season na onda hai ba masam de katha pa hai de ko siga futa nam magane fatana chauna futa nam magane se pisum de khara fuja lagane masa koi jagah katha laga shape to laga dugai siga lengjan ma kare fija laga
ꯐꯖꯅ ꯃꯨꯛꯕꯥꯡ ꯇꯧꯔꯣꯏ ꯅꯩꯊꯔꯒꯦ ꯅ ꯃꯊꯪ ꯃꯨꯛꯕꯥꯡꯗ ꯑꯗꯨꯃꯥꯏꯅ ꯅꯩꯊꯔꯛꯀꯦ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯗꯗꯤ ꯀꯔꯥꯏ ꯃꯌꯥꯝ ꯋꯥꯔꯧꯕ ꯖꯥꯠꯇꯀꯣ ꯑꯩ ꯃꯨꯛꯕꯥꯡ ꯉꯁꯤ ꯀꯔꯥꯏ ꯄ꯭ꯔꯦꯡ ꯇꯧꯕꯅꯤꯀꯣ ꯄ꯭ꯔꯦꯡꯗꯨ ꯀꯔꯥꯏ ꯄ꯭ꯔꯦꯡꯗꯣ ꯁꯛꯁꯦꯁ ꯑꯣꯏꯕ ꯑꯣꯏꯗꯣꯏꯗꯀꯣ ꯑꯩ ꯄ꯭ꯔꯦꯡꯗꯣ ꯀꯔꯥꯏ ꯊꯥꯒꯠꯂꯛꯄꯅꯤꯀꯣ ꯑꯗꯨꯗ ꯑꯩ ꯚꯤꯗꯤꯑꯣ ꯂꯩꯇꯕꯅ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯂꯛꯄꯅꯤ ꯄ꯭ꯔꯦꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯄ꯭ꯔꯦꯡꯒꯤ ꯚꯤꯗꯤꯑꯣꯗꯣ ꯃꯌꯥꯝ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏ ꯑꯩ ꯈꯪꯉꯦ ꯀꯩꯅꯣ ꯌꯥꯎꯗꯦꯕ ꯑꯗꯨ ꯔꯤꯌꯦꯛꯁꯟ ꯌꯥꯎꯗꯦꯕ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯈꯪꯉꯦꯕ ꯔꯤꯌꯦꯛꯁꯟ ꯌꯥꯎꯗꯦ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩ ꯐꯖꯅ ꯃꯨꯛꯕꯥꯡ ꯑꯃ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯈꯔꯅꯤ ꯉꯥꯏꯔꯝꯃꯣ ꯄꯤꯡꯀꯤ ꯁꯤꯁꯇꯔꯒꯤ ꯈꯔ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯐꯨꯇꯥꯒ ꯅꯝꯁꯤꯜꯂꯒ ꯁꯤꯒꯅꯦ ꯆꯥꯎꯅ ꯐꯨꯇꯥ ꯅꯝꯁꯤꯜꯂꯒ ꯃꯊꯪꯗ ꯑꯩꯅ ꯐꯖꯅ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯃꯨ ꯑꯗꯨꯒ ꯑꯩ ꯐꯖꯅ ꯅꯩꯊꯔꯛꯀꯦ ꯑꯗꯨ ꯃꯨꯛꯕꯥꯡꯗꯣ ꯑꯩꯅ ꯑꯣꯛ ꯊꯨꯡꯕ ꯃꯨꯛꯕꯥꯡꯗꯣ ꯅꯩꯊꯔꯛꯀꯦꯅꯀꯣ ꯃꯌꯥꯝ ꯉꯥꯏꯔꯝꯃꯨ ꯄꯤꯡꯀꯤ ꯁꯤꯁꯇꯔꯒꯤ ꯃꯨꯛꯕꯥꯡꯗꯣ ꯑꯩ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯅꯍꯣ ꯑꯩ ꯃꯊꯪꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯃꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯉꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯩ ꯈꯪꯗꯦꯀꯣ ꯃꯌꯥꯝ ꯐꯠꯇꯕ ꯀꯔꯤ ꯍꯥꯏ ꯀꯣꯃꯦꯟꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯩ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯥꯛꯄ ꯑꯩ ꯇꯜꯂꯦꯗ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯂꯥꯛꯄꯗ ꯆꯥꯕ ꯈꯣꯠꯄꯗ ꯁꯨꯃꯥꯏꯅ ꯃꯨꯛꯕꯥꯡ ꯂꯥꯛꯄ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯀꯔꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯔꯤ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯀꯔꯤ ꯑꯩ ꯏꯒꯅꯣꯔ ꯇꯧꯗꯦ ꯑꯗꯨ ꯀꯣꯃꯦꯟꯁꯤꯡꯗꯣ ꯀꯔꯥꯏ ꯑꯩꯈꯣꯏꯇꯗ ꯃꯨꯛꯕꯥꯡ ꯇꯧꯏ ꯑꯇꯣꯞꯄ ꯃꯤ ꯀꯅꯥꯃꯨꯛ ꯃꯨꯛꯕꯥꯡ ꯇꯧꯔꯤꯕ ꯑꯩ ꯁꯒꯠꯂꯦ ꯑꯩ ꯇꯔꯥ ꯈꯜꯂꯤ ꯃꯨꯛꯕꯥꯡ ꯇꯧꯔꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯀꯣꯃꯦꯟ ꯇꯧꯔꯛꯄꯁꯦ ꯑꯇꯣꯞꯄꯗꯤ ꯀꯔꯤ ꯃꯨꯛꯕꯥꯡ ꯀꯅꯥꯃꯨꯛ ꯇꯧꯔꯛꯇ꯭ꯔꯣ ꯑꯩꯁꯦ ꯆꯦ ꯇꯈꯦꯜ ꯌꯥꯗꯕ꯭ꯔꯣ ꯎꯕꯗ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ ꯍꯥꯏ ꯏꯗꯅ ꯙꯨꯞ ꯏꯕꯣꯜ ꯍꯜꯂꯨꯔꯣ ꯆꯥꯛ ꯑꯃꯦꯠꯄꯤ ꯃꯦꯠꯂꯨꯔꯣ ꯍꯣꯏ ꯕꯣꯜ ꯍꯥꯏꯗꯨꯗꯒꯤ ꯁꯦ ꯇꯈꯦꯜ ꯑꯩꯒ ꯈꯔ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯌꯦꯁ ꯍꯥꯏꯗꯨꯗꯒꯤ ꯍꯥ ꯗꯦꯕ꯭ꯔꯣ ꯂꯩꯊꯔꯛꯑꯣ ꯍꯥꯏꯗꯨꯗꯒꯤ ꯑꯣ ꯏꯕꯥꯏ ꯇꯨꯝ ꯀꯍꯥ ꯍꯣ ꯍꯥꯏꯗꯨꯗꯒꯤ ꯇꯝ ꯇꯝꯅ ꯖꯔꯨꯕꯨꯇꯤ ꯍꯣ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯍꯦ ꯄ꯭ꯔꯦꯡꯗꯣ ꯍꯥꯏ ꯍꯣꯏ ꯄ꯭ꯔꯦꯡꯗꯣ ꯀꯔꯥꯏ ꯈꯪꯗꯦ ꯄꯤꯡꯀꯤ ꯁꯤꯁꯇꯔ ꯄ꯭ꯔꯦꯡꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯈꯪꯗꯦꯀꯣ ꯑꯩꯒꯤ ꯔꯨꯝꯗꯨꯒ ꯑꯩ ꯔꯨꯝꯗꯣ ꯁꯣꯝꯗ ꯔꯨꯝꯗ ꯑꯇꯣꯞꯄ ꯔꯨꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯕ ꯁꯨꯃꯥꯏꯅ ꯁꯣꯝꯗꯁꯨ ꯔꯨꯝ ꯑꯃ ꯂꯩꯌꯦꯕ ꯑꯩꯒꯤ ꯑꯗꯨ ꯔꯨꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯥꯆꯧꯒꯤ ꯔꯨꯝꯗꯣ ꯂꯩꯕ ꯁꯣꯝꯗ ꯇꯧꯗ꯭ꯔꯦꯕ ꯁꯣꯝꯗ ꯑꯩꯒꯤ ꯔꯨꯝꯗꯨꯒ ꯇꯧꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯀꯔꯤ ꯏꯆꯦ ꯇꯈꯦꯜꯁꯨ ꯈꯪꯉꯝꯃꯅꯤ ꯑꯩꯒꯤ ꯔꯨꯝꯗ ꯏꯆꯦ ꯇꯈꯦꯜꯁꯨ ꯂꯥꯛꯑꯝꯕꯅꯤ ꯑꯩꯈꯣꯏ ꯔꯨꯝꯗ ꯏꯆꯦ ꯇꯈꯦꯜ ꯑꯩ ꯏꯆꯦ ꯇꯈꯦꯜ ꯍꯥꯏ ꯁꯣꯔꯤ ꯏꯆꯦ ꯇꯅꯨ ꯍꯥꯏꯕ ꯏꯆꯦ ꯇꯅꯨꯁꯨ ꯑꯩꯈꯣꯏ ꯔꯨꯝꯗ ꯂꯥꯛꯑꯝꯕꯅꯤ ꯏꯆꯦ ꯇꯅꯨꯁꯨ ꯈꯪꯉꯝꯕꯅꯤ ꯑꯩꯈꯣꯏ ꯔꯨꯝꯗꯣ ꯑꯗꯨꯒ ꯁꯣꯝꯗ ꯔꯨꯝꯗꯩ ꯇꯧꯕ ꯀꯔꯤ ꯐꯔꯛꯇꯣ ꯆꯥꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗꯣ ꯀꯔꯥꯏ ꯔꯨꯝꯗꯣ ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯗ ꯔꯨꯝ ꯇꯧꯕꯅꯤ ꯃꯌꯥꯝ ꯋꯥꯔꯧꯅꯨ ꯂꯥꯏꯔꯕꯒꯤ ꯀꯔꯥꯏ ꯔꯨꯝꯅꯤꯅ ꯀꯔꯥꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯤꯈꯩꯒꯤ ꯑꯩꯅ ꯆꯥꯎꯈꯠꯂꯒ ꯃꯌꯥꯝꯅ ꯈꯔ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩꯅ ꯀꯔꯥꯏ ꯍꯦꯡ ꯆꯥꯎꯔꯒ ꯀꯔꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯀꯔꯤ ꯌꯨꯇꯨꯕꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯑꯩ ꯔꯨꯝ ꯑꯃ ꯁꯥꯔꯛꯀꯦ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯩꯒꯤ ꯀꯔꯤ ꯍꯥꯏ ꯍꯣꯕꯤꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯃꯈꯣꯟꯁꯤꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦꯕꯣ ꯇꯨꯀꯠꯆꯔꯦ ꯑꯩ ꯃꯈꯣꯟꯁꯤꯕꯨ ꯑꯩ ꯉꯥꯡꯉꯤ ꯇꯨꯀꯠꯆꯩꯌꯦ ꯖꯦꯕꯣ ꯂꯩꯊꯔꯛꯑꯣ ꯉꯥꯏꯔꯦ ꯑꯗꯨꯒ ꯑꯣ ꯚꯥꯏ ꯇꯨꯝ ꯀꯍꯥ ꯍꯣ ꯍꯥꯏꯗꯨꯗꯒꯤ ꯖꯔꯨꯄꯗꯤ ꯌꯦꯡꯉꯨ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤꯅ ꯅꯨꯡꯉꯥꯏꯈꯤꯀꯦ ꯄ꯭ꯔꯦꯡꯗꯣ ꯑꯗꯨꯗꯒꯤ ꯏꯕꯥꯏꯅ ꯏꯕꯥꯏ ꯌꯨꯝꯗꯅꯤ ꯃꯥꯏ ꯇꯈꯦꯜꯅ ꯑꯣ ꯑꯗꯨꯒ ꯏꯕꯅ ꯏꯕꯥꯏ ꯆꯥꯎꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯏꯕꯥꯏꯅ ꯃꯤ ꯒꯥꯌꯦꯞ ꯑꯗꯨꯗꯒꯤ ꯁꯤꯝꯔꯟꯅ ꯏꯕꯨꯍꯜ ꯁꯥꯗꯥ ꯁꯨꯅꯨ ꯅꯩꯕ ꯑꯗꯨꯃꯥꯏꯅ ꯅꯩꯔꯨꯔꯣ ꯍꯥ ꯕꯣꯜ ꯍꯥꯏꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯣꯏ ꯚꯥꯏ ꯑꯗꯨꯒꯤ ꯏꯆꯦ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯑꯗꯨꯒ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯑꯖ ꯚꯥꯏ ꯑꯩꯒꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯀꯔꯤ ꯃꯣꯅꯤ ꯚꯥꯏ ꯊꯔꯣꯏ ꯊꯣꯡꯕ ꯌꯥꯝ ꯀꯨꯏꯔꯦ ꯆꯥꯗ꯭ꯔꯤꯀꯣ ꯏꯔꯥꯡꯗꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯀꯔꯥꯏ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄꯗ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯨꯗꯒꯤ ꯊꯔꯣꯏ ꯊꯣꯡꯕ ꯍꯩ ꯉꯁꯤ ꯐꯥꯎꯕ ꯆꯥꯗ꯭ꯔꯤ ꯃꯊꯪꯗ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯛꯀꯦ ꯅꯉꯣ ꯑꯗꯨꯗꯒꯤ ꯄꯤꯡꯀꯤ ꯄꯤꯡ ꯑꯩ ꯃꯣꯅꯤ ꯚꯥꯏ ꯅꯪꯁꯨ ꯃꯨꯛꯕꯥꯡ ꯇꯧꯔꯛꯎꯅꯦ ꯇꯞ ꯇꯞꯅꯁꯨ ꯃꯨꯛꯕꯥꯡ ꯈꯔ ꯇꯧꯔꯛꯎꯅꯦ ꯃꯨꯛꯕꯥꯡ ꯅꯠꯇ꯭ꯔꯗꯤ ꯆꯦꯅꯦꯜꯗꯣ ꯄꯨꯔꯥ ꯗꯥꯎꯟ ꯑꯣꯏꯔꯅꯤ ꯅꯪ ꯆꯦꯅꯦꯜꯗꯣ ꯄꯤꯡꯀꯤꯅ ꯀꯔꯤ ꯇꯧꯔꯣ ꯇꯧꯔꯣ ꯀꯨꯏꯔꯦ ꯔꯤꯐ꯭ꯌꯨꯁ ꯇꯧꯕ ꯑꯗꯨꯗꯒꯤ ꯎꯏ ꯚꯥꯏ ꯃꯦꯔꯤ ꯂꯞ ꯑꯗꯨꯒ ꯂꯩꯅꯦ ꯃꯥꯏ ꯑꯗꯨꯒ ꯁꯤꯝꯔꯟꯅ ꯀꯔꯤꯕ ꯙꯨꯠ ꯅꯣꯏ ꯈꯃꯟ ꯎꯗꯦꯀꯣ ꯑꯗꯨꯗꯒꯤ ꯇꯝ ꯇꯝꯅ ꯁꯤꯝꯔꯟ ꯒꯨꯂꯤ ꯅꯩꯕ ꯑꯗꯨꯃꯥꯏꯅ ꯅꯩꯔꯨꯔꯣ ꯍꯥꯏꯔꯣ ꯁꯤꯝꯔꯟ ꯑꯗꯨꯗꯒꯤ ꯇꯅꯨ ꯀꯦꯝꯁꯦ ꯑꯗꯨꯗꯒꯤ ꯃꯥꯏ ꯗꯨꯀꯥꯟ ꯉꯥꯏꯈꯣꯅꯦ ꯑꯩ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦ ꯉꯥꯏꯈꯣ ꯃꯌꯥꯝ ꯂꯥꯏꯟꯗ ꯂꯩꯌꯨ ꯗꯨꯀꯥꯟ ꯆꯠꯂꯨꯒꯦ ꯏꯕꯥꯏ ꯏꯕꯨꯡꯉꯣ ꯀꯩꯅꯣ ꯏꯆꯦꯅ ꯏꯁꯤꯡ ꯍꯥꯏꯗꯣ ꯑꯁ ꯀꯣꯃꯦꯟ ꯃꯌꯥꯝ ꯃꯈꯥꯗ ꯂꯩꯔꯦ
Mayam nen jarabo mayam hello 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 mo mayam jare. Se. Ấy chỗ này có mấy bạn cái quay tôi muốn nói có mấy bạn cái này sẽ trả tới sự kiện. ấy đối bà nó sẽ trả xong được Oh, ada mesti ya, ya ada ini 22 like, ini net, ya ada ini nanti. Oh, ini net sih keren nunggu itu kada, ini dalam ini net sih. Ya net sih dalam ini nggak. Komen mata ada lah mo. Aigi mo konti mo, aigi wang ngang sih bo. Ah, kaya. Fikta pa tayo ngangi mo. Kaya maya orang mo dati ko, aigi. Adi mitay. Oh. Maya komen tolong komen. Ini yang betul ya. Ini yang masih hidup. Hello everyone, welcome back my new another LB. Mayam egi LB dan lakpo. Puna maku hai ningal itu na thaka chori. Itu bu ai ngasi LB sini cik kada jata bani na maya. Walo ba jati. Mana lo ingat tu? Tak tahu tu mana. Jangan kau cakap. Gue gak tau Sekarang juga ini tunggu. Kita tahu ni. Kalian motor. Ma'am, comment, please comment. Ada minta ki nece kena ya lo udah ma'am comment lo milo. Ma'am comment para que maka comment naik thara ge. Mo kon bede. Patte he mo kon pura. Al tu comment ni ki mo kon bo. Nang pulo Mo kon de. Ê, nó buộc cái này giàu rồi, buồn đang còn đông giảm Ini mo kon de kaya mitin unjuk kaya na khang de. Kasa Bangla, kasa Manipuri ay tare. Mia ni lei ne kana mia ma lei kana ma lum mia ma. Nang đi ra Mia ma lei kana no. Jadi kasala ako ebi tachira. hả? Kasala jamu ebi de kasala jamu. Ê, nó mới đứng cái đó Kasala hung thagi. ai hay thế Kasala jamu ay mo ay pula. gas tông kỳ Ano pula hung thagi. hả? Kasala hung thagi. Đúng không? Sao không kìa?